mayambu ahan matida warina jong mai kedegi iko nona taram nokjari ngasisu warina jong namiyam ki damak to wari macha makdol tamjanaba ekhoina puruka laksari ngasi gi wari macha si maming sina leishembi tabirsi warina jong pujarak wari macha da leishembi nuthin numidang waram gi matamni nautomba masa singak ta leitana leibangamde thongalom tholakani atuga cheptha kanaguma ma yengbagi matawni kanaguma lakbra haduna mana ngaijiribani mana yenglibani amuksu mana thoroktuna yenga matamda mana ngairib midu laktabdagi amuk jalakani hangananda jarang nabagi mataw umada nautomba chalaga leiri leraklomda mamanaba singlaka matamda nautombagi matawdu ubada kaidore haduna hanglabusu nautomba pakhum kya piningdi karigumba amabu thawai tana khoitana ngaibagi matawdi adum urari ngihaktingi matungdadi imang maksinduna nungai tabagi matawdu ngairam darabasu man hegen thokibada karigumba amka ubagi matawni nautomba magi maithongda momon nokjari panthadi cycle thoduna laliba nupado hek ubada mana jaruktingai nautomna hana magi manaktamna chichile yorokpra aigdi yorokpra haduna mana yamna khoirangna wahanglammi wadu tabada nogmi tawduna postman nupaduna hai karigi yaudani nangna khorang mana tawside haiba yawi ngasigidi nang chiti se khara thabagum tawi yamna sangna irakpra kaino khangdini phajana patharo chiti thana bigi nungaibsibu karam tawgini hangi nautomba pakhum pibidi ngamda nogmi tawduna hai khangde ngaibigisu nungaibamde dum lai ai chalage haramnaga Sithidu postman nupadudagi nautomna laure aduga momon noktuna yum maigai tamna nautomba yamni yangni sengkhirami yum hek yobaga magi kara changna panthadi Sithidu hangdoi aduga pai manungda atai kari phusai hauri habadi thoini hena munna karimati yengdi paninglibadi khaninglibadi Sithidu warol singduni Sithidu pabda irakliba warol singado mana pajaba matamda hena yam satina nungaijaba haraujaba haibado nautomada phawrari makhoi anidi pagna unaba nate tha amada chithi manga taruk thanaduna chithi gi nungaibado makhoi ani launari matomda chithi du pablu rakpa matamda amuksu paningba kayaduna hanjin parari aduga nautomana magi machinegi tamna cholari lesembe ainanga soidra unagani ainanga thingnani aina sunongan chithi kaya ama thai nang se ngonda chithi kaya ama thai atubu akhoi bani gi thanariba inari borol sing sidi icham lon ngakteni atubu kadigin khangdi nang chithi se aina yama toina khorang ngairiba aina ngairiba sigum nang sungai brane hadana chithi do amku su penda duna hanjin mana paraga sanari handak pabulo bidigdi chithi do envelope manung da hapsilagi haduna hek toba matam sida manung sida kariguma amsu yawribase nautom uramne sina kaino ne haduna yenge paisa budi yamde khara dum yarami madu ubada nautom no nongmi paisa chabla ine athoni kai kreda asumna ikai bagi matauda nautom se ngaktang leirari ngasi gnum dang asida leishemida thana nabani haduna mahakse chithi ijarami aduga mathangge ayuktasu ngasai gi chithian manupa sida muk pi gi doribani asumna numisiki numidang athengba phawbada leishembida kari warol haisike mana paabdu nungainaba aigi puningda le borol singse kari isige haduna khanduna ibada ahingi matam oshalaklabani adum irambadagi mahakdi tamna uitharami adubu tumthaba yadaba uithaba yadabagi kariguma layong amadi nautomda damak leidilibani mamangadi yamna kuina madugi mong matawdo thokhitrabani adubu ngasidi mahagna asum irambadagi ngaktang uitharaka matam asidini magi kagi thongase kari matabadi tawba nate tamna hangdolpagi shawmamadi adumak tori mana phamliba siar sigi hek manak maktada inak nilariba thongnaho sigi parda khalibase nuksit lapra tamna haidori matam asi nautomba ningaidana table da ngathatuna mase tumlibani asumna
thongna tamna tamna ke hangdolpa parda singsina phara phara khairapase nautomba inglabu nuksit na magi masari yara kumatamda mamit ase khangching khili mamit asina khangching khila kumatambadi ngasai ki lenglam matoro makhuti musing ase tamna tamna nemthagi bagi mataw amadi adumak tawri adubu thongnau mapalomda karigumba ama chen kibagi shawmdi nautombi ki masada phangki madugi shawmdu phangmadagi mahakse iki kiba ihe hainadabagi mataw amada kaino ne kaino torsibo haduna mahakse hangdoklam thongnau do ngasili aduga thong adusu mana chena lonsilaga kaadu mahakse pothana ba semsai pothaba yaraktre leifam khalaktre nautomba mapalona tamnabagi shawmsing magi manakongda lep leitana dumak tab hori masigi shawmsi tarabada akibane helaba pothaba tumthab chungya yadrab nautomase kamanung sidagi mama amadi mayamba tananaba yamna kanna kan lauri adirak ahumlak mana asumna kanna law khunjelase mama hoi nautom ke mayam khoi tabadagi chichile ngasilam thongado makhoina kanna namai kanna namagi shawmasida phawa nautom se khangpek khangduna phamung chongkhale aduga masapa munikle mamana lungo kedore hangi mayamana su kedore hangi nautomana ayam kije haduna makse masadu niklegi hekta leikirami mayamana su mamadana su mabu konsin biri kesum torose nambu kedorage haduna hai nautomana kina thongnawrumda mapalomda haduna adumak torukledere madugi wadu tabda mama amadi mayama mukhaini se munumuni yene mama gi wakhal khalai kainone shase pharena leirabane amuk horuk labra haduna makhoi gi wakhal nungai taba khara phori mayam adur su hairari ima haying nongalaga oja mai bado amukta koruk tabu yararoi as akhoi nawgi mataw sidi kaino matawri naw se nang aiga tuminasi nangna kiba kayado kiganu se nang nayam lerisi nang kari kiribano se aiga puna tuminasi haduna mayam aduga nautomaga tuminanaba tawkre manaw nupa adugi akiba kayado phathanaba mayam adu wari sabiduna wari libiduna manaw nupa adu thembiduna nungaina tumhalari mama som magi karama tummi changkhirami mamana phamung changkhrabasu phamung de leiduna masa nupa nautomagi damakta mama sina wakhal kaya makhalai matom dasu mama du gi machin dei sole ai ki cha nautomagi pusida asumna thengna liba thodo kaya asibu karino mamang mapokta kari bap lang jakhibagi asumna oiribano ngkhalaliba hawgalaliba pakhang macha magi pusida tholiba thodok sinase amata nate anita nate mathang hena waba thodok kaya mana thina kibsina ngasidi icha se kithi kirum toba mipai ba hoba habado adamu oirare masibu he mapuna hakbu yengba ngamlibra isha ki mataw asibu nangbu yengba ngamlibra hadana mamaduna wajabadagi matomda sonjari asumna mamaduna phamungda leina aduba mamagi warising mathang lakpa horari nautomagi pusida khudong thibase amata nate ani hum hena thokrabani mahang inkalakka matamda mamada mapada ningai taduna mahangna nauthi sagda matamdo phangkitabani mapabungsu mana pilingi matamda kaina khibani masibangna yumgi mateng pangnaba honnabada pisak pikna mahakse chahi sudana thabe ingkhang suba kaya matamna khibani paisa tanba honnaba yamna kanki amuktangdi ekhoigi imung ase mimanaba phangjaba momonon hingjaba phangjaba habse magi wasakni yumgi wajaringai lariksu phajana tama phangkitabani mahangna mamagi amadi yumasigi awara pagi damata khanbada class 12 tagi hena mahakse makha tam thakite mahangna honajaba mana nisa chadun ngoksina dab kaya sina mukhoigi yumase tamna safarakpigi mataw amadi adumang lakhi inkalokka matam pakhang masagi matam dasu mahagi pusidasu mahagi nuksibi kanagumi amakak thenaki nuksibi edo thengna matamda nautomba yamna harauki yenglu khudima iphada phajaba aduga mafum khudimak singase inauta nobadawna
ꯌꯦꯅꯤꯡꯊꯥ ꯍꯥꯏꯕꯗꯣ ꯃꯉꯣꯟꯗ ꯂꯥꯛꯄꯗ ꯅꯥꯎꯇꯣꯝꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤ꯫ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯁꯦ ꯑꯁꯨꯝꯅ ꯇꯧꯕ꯭ꯔꯥ? ꯃꯍꯥꯛꯅ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯕꯁꯨ ꯉꯥꯏꯍꯥꯛꯇꯪ ꯂꯥꯛꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯊꯣꯡꯒꯥꯟ ꯃꯌꯥꯗ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯆꯕ, ꯅꯨꯄꯤꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯎꯖꯕ, ꯃꯥꯅ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯅꯥꯎꯇꯣꯝꯕꯒꯤ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯀꯥꯎꯈꯤ꯫ ꯅꯨꯡꯁꯤꯕꯗ ꯌꯥꯝꯅ ꯂꯨꯝꯅ ꯈꯟꯖꯈꯤꯕ, ꯑꯩꯒꯤꯗꯤ ꯃꯥꯅ ꯂꯣꯏꯔꯦ, ꯃꯥ ꯅꯠꯇꯅ ꯑꯩ ꯀꯅꯥꯁꯨ ꯊꯝꯂꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯅꯨꯄꯤꯗꯨꯒꯤꯗꯃꯛꯇ ꯑꯋꯥꯠ ꯑꯄꯥ ꯃꯈꯣꯏ ꯑꯅꯤ ꯂꯣꯏꯅ ꯇꯥꯟꯅꯃꯤꯟꯅꯈꯤ, ꯂꯣꯏꯅ ꯍꯣꯠꯅꯃꯤꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯅ ꯅꯨꯡꯁꯤꯔꯛꯄꯁꯦ ꯃꯇꯝ ꯀꯨꯏꯈꯤꯗꯦ꯫ ꯅꯨꯄꯤꯁꯤꯒꯤꯗꯃꯛꯇꯁꯨ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯦꯝꯒꯠ ꯁꯥꯒꯠꯆꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯩꯈꯥꯏꯕ ꯊꯤꯡꯒꯥꯏꯕ ꯂꯥꯛꯈꯤ꯫ ꯅꯨꯄꯤꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯁꯥ ꯄꯨꯝꯕ ꯂꯣꯏꯔꯦ, ꯋꯥꯕ ꯌꯥꯕꯁꯨ ꯀꯌꯥ ꯑꯃ ꯋꯥꯈ꯭ꯔꯕꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯌꯦꯡꯊꯤꯕ, ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯥꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯩꯈꯥꯏꯕ ꯊꯤꯡꯒꯥꯏꯕ ꯇꯝ ꯇꯝꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯅ ꯌꯩꯈꯥꯏꯕ ꯊꯤꯡꯒꯥꯏꯕ ꯀꯌꯥ ꯑꯃ ꯂꯥꯛꯂꯕꯁꯨ ꯃꯗꯨꯕꯨ ꯅꯥꯟꯊꯣꯛꯍꯟꯕꯗꯤ ꯉꯝꯈꯤꯗꯕꯅꯤ꯫ ꯀꯣꯟꯅꯊꯪꯗ ꯅꯥꯎꯇꯣꯝꯕꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯋꯥꯅꯕ, ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯂꯩꯈꯥ ꯇꯥꯍꯧꯅꯕ ꯁꯤꯜꯂꯛꯈꯤ꯫ ꯃꯔꯤ ꯃꯇꯥ ꯑꯃꯅ ꯃꯈꯣꯏꯗ ꯅꯣꯡꯃꯇ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯅꯥꯎꯇꯣꯝꯕ ꯀꯧꯈꯤ꯫ ꯅꯨꯃꯤꯠꯁꯦ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕꯤ ꯅꯨꯄꯤꯗꯣ ꯃꯈꯣꯏꯗ ꯊꯜꯂꯝꯒꯦ, ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯈꯔ ꯁꯥꯁꯤ ꯍꯥꯏꯗꯨꯅ ꯀꯧꯕꯅꯤ꯫ ꯅꯨꯄꯤꯗꯨꯗꯤ ꯂꯥꯛꯈꯤꯗꯦ꯫ ꯅꯥꯎꯇꯣꯝꯕꯗꯤ ꯉꯥꯏꯖꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝ ꯐꯥꯎꯕꯗ꯫ ꯃꯥꯕꯨ ꯉꯥꯏꯅ ꯉꯥꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯆꯥꯃꯤꯟꯅꯈꯤ꯫ ꯅꯨꯃꯤꯠꯁꯤꯗꯅꯤ ꯅꯥꯎꯇꯣꯝꯕꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯃꯈꯣꯏꯅ ꯇꯧꯕꯤꯈꯤꯕ꯫ ꯄꯣꯠꯁꯦꯝ ꯍꯥꯏꯕ ꯊꯕꯛꯁꯤꯅꯤ ꯇꯧꯈꯤꯕꯁꯦ꯫ ꯆꯥꯅꯕ ꯄꯣꯠꯇ ꯍꯥꯞꯆꯤꯟꯗꯨꯅ ꯅꯥꯎꯇꯣꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯑꯉꯥꯎꯕꯒꯤ ꯃꯇꯧ ꯑꯣꯏꯔꯛꯅꯕ ꯁꯤꯟꯈꯤ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ 4-5 ꯁꯨꯕꯗꯒꯤ ꯅꯥꯎꯇꯣꯝꯕ ꯃꯀꯣꯛ ꯉꯥꯎꯕ, ꯃꯁꯥꯗ ꯍꯩꯅꯤꯡꯕ ꯁꯤꯡꯅꯤꯡꯕ ꯐꯥꯎꯔꯛꯇꯕ ꯑꯗꯨꯃꯛ ꯇꯧꯔꯛꯈꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯃꯥꯅ "ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯗꯨꯕꯨ "ꯀꯩꯁꯨꯝ ꯇꯧꯗꯦꯗ, ꯀꯣꯛꯁꯤ ꯈꯔ ꯂꯨꯝꯃꯤ" ꯍꯥꯏꯗꯨꯅ ꯅꯥꯎꯇꯣꯝꯕꯁꯦ ꯃꯁꯥꯁꯤ ꯌꯥꯝꯅ ꯍꯩꯅꯔꯛꯇꯕꯒꯤ ꯃꯇꯧ ꯑꯃꯗꯤ ꯑꯗꯨꯃꯛ ꯇꯧꯏ꯫ ꯃꯌꯥꯝꯕꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯄꯅꯤ꯫ ꯃꯌꯥꯝꯕꯅꯁꯨ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯍꯟꯗꯛ ꯍꯣꯡꯂꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ "ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ?" ꯍꯪꯉꯤ꯫ ꯅꯥꯎꯇꯣꯝꯕ "ꯀꯩꯁꯨꯝ ꯇꯧꯗꯦꯗ" ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏ꯫ ꯑꯗꯨꯒ ꯊꯕꯛꯁꯨ ꯑꯗꯨꯝ ꯁꯨꯕ ꯆꯠꯂꯤ꯫ ꯅꯣꯡꯃ ꯊꯕꯛ ꯁꯨꯔꯨꯔꯒ ꯍꯜꯂꯛꯄꯗ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡꯁꯦ ꯆꯥꯛ ꯆꯥꯕ ꯃꯇꯝꯗꯅꯤ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯃꯃꯥꯒ ꯃꯌꯥꯝꯕꯒ ꯆꯥꯃꯤꯟꯅꯔꯤꯉꯩ ꯅꯥꯎꯇꯣꯝꯕꯁꯦ ꯆꯥꯛ ꯄꯨꯈꯝ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯉꯥꯎꯕꯒꯤ ꯃꯇꯧ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯅꯨꯃꯤꯠꯁꯤꯅꯅꯤ ꯄꯣꯠꯁꯦꯝ ꯑꯗꯨꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯉꯣꯟꯗ ꯂꯥꯛꯈꯤꯕ ꯔꯤꯑꯦꯛꯁꯟꯗꯣ꯫ ꯅꯨꯃꯤꯠꯁꯤꯗ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯑꯃꯗꯤ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ "ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯤꯁꯤꯡꯁꯤꯕꯨ ꯀꯨꯌꯦꯡꯗ ꯌꯦꯡꯂꯒ ꯄꯪꯅꯣꯛꯇ ꯅꯣꯛꯄ, ꯑꯗꯨꯒ ꯑꯉꯥꯎ ꯑꯐꯩꯒꯤ ꯃꯇꯧ ꯑꯃꯗ ꯅꯥꯎꯇꯣꯝꯕ ꯍꯧꯔꯛꯈꯤ꯫ ꯃꯃꯥ ꯑꯃꯗꯤ ꯃꯌꯥꯝꯕꯅ ꯃꯥꯁꯦ ꯂꯥꯏ ꯇꯤꯟ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯣꯛꯅꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯌꯦꯡꯈꯤ꯫ ꯑꯗꯨꯕꯨ ꯌꯦꯡꯍꯜꯂꯕꯁꯨ ꯄꯥꯛ ꯐꯍꯟꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕꯗ ꯃꯉꯣꯟꯗ ꯄꯣꯠꯁꯦꯝ ꯌꯥꯎꯔꯦ ꯍꯥꯏꯕꯁꯦ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯈꯪꯂꯛꯈꯤ꯫ ꯄꯣꯠꯁꯦꯝ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯈꯔ ꯆꯪꯈꯤ꯫ ꯁꯣꯝꯗꯅ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯗꯨꯁꯨ ꯅꯥꯎꯇꯣꯝꯕꯒꯤ ꯍꯣꯡꯂꯤꯕ ꯑꯉꯥꯎ ꯑꯐꯩꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯄꯥꯎ ꯇꯥꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯗꯨꯅ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ "ꯅꯨꯄꯥꯗꯨꯒ ꯄꯨꯟꯒꯅꯨ, ꯅꯨꯄꯥꯗꯨ ꯋꯥꯈꯜ ꯆꯣꯏꯔꯕꯅꯤ, ꯅꯨꯄꯥꯗꯨ ꯉꯥꯎꯔꯕꯅꯤ, ꯃꯥꯒ ꯄꯨꯟꯒꯅꯨ ꯂꯣꯏꯅꯒꯅꯨ" ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯂꯣꯏꯅꯍꯟꯗꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯒ ꯂꯣꯏꯅꯍꯟꯅꯕ, ꯃꯈꯣꯏꯒꯤ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯇꯨꯡ ꯀꯣꯏꯅ ꯐꯪꯍꯧꯅꯕ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯅꯥꯎꯇꯣꯝꯕꯅ ꯁꯣꯝꯗ ꯅꯨꯄꯤꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤꯗꯃꯛꯇ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯁꯔꯨꯗ ꯏ ꯆꯪꯕ ꯃꯈꯩ ꯅꯨꯄꯤꯗꯨꯒꯤꯗꯃꯛꯇ ꯋꯥꯕ ꯌꯥꯕ ꯋꯥꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅꯁꯨ ꯇꯧꯕꯤꯕ, ꯑꯁꯨꯝꯅ ꯉꯥꯎꯔꯛꯂꯕ ꯃꯇꯝꯗꯅ ꯅꯨꯄꯥꯗꯨ ꯑꯉꯥꯎꯕ ꯑꯣꯏꯔꯕꯅꯤ, ꯃꯥꯒ ꯂꯣꯏꯅꯒꯅꯨ, ꯃꯥꯒ ꯄꯨꯟꯒꯅꯨ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯒꯤꯗꯃꯛꯇ ꯍꯣꯠꯅꯈꯤ꯫ ꯃꯁꯤꯅ ꯅꯥꯎꯇꯣꯝꯕꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯊꯧꯗꯣꯛꯅꯤ꯫ ꯃꯃꯥ ꯑꯃꯗꯤ ꯃꯌꯥꯝꯕꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯁꯥꯗ ꯂꯩꯕ ꯄꯣꯠꯁꯝꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯄꯤꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯉꯣꯟꯗ ꯂꯩꯔꯝꯕ ꯄꯣꯠꯁꯦꯝꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯋꯥꯈꯜ ꯇꯥꯔꯛꯂꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕꯤ ꯅꯨꯄꯤꯗꯨꯗꯤ ꯑꯇꯣꯞꯄ ꯁꯥꯒꯩ ꯑꯃꯗ ꯍꯣꯡꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯑꯍꯥꯟꯕ ꯃꯥꯒꯤ ꯐꯪꯕ ꯆꯩꯅꯥ ꯑꯁꯤ ꯅꯥꯎꯇꯣꯝꯕ ꯌꯥꯝꯅ ꯋꯥꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤꯅꯤ, ꯂꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯨꯅ ꯊꯕꯛ ꯁꯨꯕ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯊꯕꯛ ꯁꯨꯗꯨꯅ ꯏꯃꯥꯒꯤꯗꯃꯛ, ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯀꯟꯅ ꯍꯣꯠꯅꯔꯛꯄ ꯇꯥꯟꯖꯥꯅꯤ꯫ ꯃꯊꯪꯒꯤ 2 ꯁꯨꯕꯗꯅ ꯀꯔꯤ ꯀꯝꯗꯧꯔꯤ? ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯌꯨꯝꯗ ꯄꯥꯛ ꯂꯥꯛꯈꯤꯗꯦ꯫ ꯃꯥꯅ ꯇꯥꯟꯖꯕ
ꯃꯥꯅ ꯐꯪꯖꯕ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯥꯛꯄ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯐꯖꯅ ꯇꯨꯡꯁꯤꯟꯖꯔꯒ ꯑꯗꯨꯃꯛ ꯊꯝꯃꯤ ꯅꯤꯁꯥ ꯆꯥꯗꯦ ꯉꯥꯎꯁꯤꯟꯅꯗꯦ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕ ꯃꯗꯨꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡ ꯃꯊꯪ ꯑꯗꯨꯝ ꯌꯨꯝꯗ ꯍꯟꯅꯈꯤꯕ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯥꯛꯄ ꯃꯤ ꯑꯇꯩꯗꯤ ꯁꯤꯟꯅꯈ꯭ꯔꯕꯁꯨ ꯅꯥꯎꯇꯣꯝꯕꯗꯤ ꯑꯗꯨꯃꯛ ꯂꯩꯍꯧꯈꯤ ꯀꯣꯟꯅ ꯊꯪꯗ ꯃꯗꯨꯒꯤ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯗ ꯑꯍꯜ ꯑꯣꯏꯔꯞ ꯇꯧꯕ ꯅꯨꯄꯥ ꯑꯃꯒ ꯃꯥꯒ ꯂꯩꯃꯤꯟꯅꯈꯤ ꯅꯥꯎꯇꯣꯝꯕꯅ ꯊꯥ ꯃꯁꯤꯡ ꯌꯥꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯌꯨꯝꯗ ꯄꯥꯛꯅ ꯍꯟꯗꯕ ꯄꯩꯁꯥ ꯇꯨꯡꯁꯤꯜꯂꯒ ꯊꯝꯕꯗꯣ ꯑꯍꯜ ꯑꯗꯨꯅꯁꯨ ꯈꯪꯉꯤ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯅ ꯀꯔꯤ ꯀꯝꯗꯧꯔꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯍꯜ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕ ꯍꯩꯕ ꯀꯔꯤꯒꯨꯝꯕꯗꯅ ꯃꯤꯒꯤ ꯋꯥꯈꯜ ꯑꯁꯤꯕꯨ ꯊꯃꯥꯏꯗꯨꯅ ꯄꯨꯕ ꯉꯝꯕ ꯅꯨꯃꯤꯗꯥꯡꯗ ꯍꯦꯔꯣꯏ ꯀꯧꯕ ꯉꯝꯕ ꯁꯥꯊꯤꯕ ꯁꯥꯔꯣꯏꯁꯤꯡ ꯂꯣꯏꯅꯕ ꯉꯝꯕ ꯑꯍꯜ ꯑꯣꯏꯔꯝꯈꯤ ꯅꯥꯎꯇꯣꯝꯕꯗꯤ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯀꯔꯤꯃꯠꯇ ꯈꯪꯗꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯃꯈꯣꯏ ꯑꯃꯅꯤꯗꯤ ꯈꯪꯕ ꯌꯥꯎꯈꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯔꯝꯗ ꯋꯥ ꯍꯥꯏꯕ ꯀꯤꯖꯕꯅ ꯃꯈꯣꯏꯗꯣ ꯊꯕꯛ ꯃꯇꯝ ꯈꯔ ꯁꯨꯔꯝꯂꯒ ꯃꯈꯣꯏꯗꯤ ꯂꯣꯟꯅ ꯆꯦꯟꯅꯈꯤꯕꯅꯤ ꯅꯥꯎꯇꯣꯝꯕꯅ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯀꯔꯤꯃꯠꯇ ꯈꯪꯗꯅ ꯏꯄꯪ ꯄꯪꯅ ꯃꯐꯝ ꯑꯁꯤꯗ ꯑꯍꯜ ꯑꯗꯨꯒ ꯃꯥꯒ ꯂꯩꯃꯤꯟꯅꯩ ꯃꯇꯝ ꯈꯔꯁꯦ ꯑꯍꯜ ꯑꯗꯨꯒꯤ ꯀꯔꯤꯒꯨꯝꯕ ꯁꯥꯅꯤꯡꯁꯨꯝ ꯑꯃꯠꯇ ꯃꯥꯅ ꯎꯠꯊꯣꯛꯇꯦ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯅꯥꯎꯇꯣꯝꯕꯅ ꯇꯥꯟꯖꯕ ꯄꯩꯁꯥꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯔꯥꯡ ꯀꯥꯏꯅ ꯃꯐꯝ ꯑꯁꯤꯗ ꯃꯥꯅ ꯇꯨꯡꯁꯤꯜꯂꯒ ꯊꯝꯖꯕ ꯀꯌꯥꯁꯦ ꯑꯍꯜ ꯑꯗꯨꯅ ꯈꯪꯂꯛꯄꯗ ꯀꯌꯥꯗ ꯃꯤꯍꯧ ꯆꯥꯎꯔꯤꯕꯅꯣ ꯑꯍꯜ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯊꯦꯡꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯗ ꯂꯥꯏ ꯁꯥꯟꯅꯕ ꯍꯧꯔꯛꯈꯤ ꯃꯈꯣꯏꯅ ꯇꯨꯝꯅꯤꯡꯉꯩ ꯃꯇꯝꯗ ꯊꯦꯡꯅ ꯈꯣꯂꯥ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯇꯝꯊꯤꯔꯕ ꯁꯥꯎꯝꯁꯤꯡ ꯂꯥꯛꯄ ꯍꯧꯈꯤ ꯅꯥꯎꯇꯣꯝꯕꯅ ꯃꯤꯠ ꯁꯤꯡꯂꯛꯄꯗ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯁꯤꯒꯨꯝꯕ ꯇꯝꯊꯤꯕ ꯁꯥꯎꯝꯁꯤꯡ ꯑꯁꯦ ꯃꯥꯅ ꯊꯦꯡꯅꯕꯁꯨ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅ ꯀꯩꯅꯣꯅꯦ ꯁꯤꯕꯨ ꯍꯥꯗꯅ ꯊꯣꯏꯅ ꯍꯦꯟꯅ ꯃꯥꯒꯤ ꯃꯁꯥꯗ ꯑꯀꯤꯕꯁꯨ ꯐꯥꯎꯗꯦ ꯑꯗꯨꯝ ꯌꯦꯡꯅꯤꯡꯕꯗꯨꯅ ꯉꯥꯛꯇꯪ ꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯇꯣꯁꯂꯥꯠ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯑꯁꯣꯝꯗꯅ ꯉꯁꯥꯏꯒꯤ ꯃꯥꯒ ꯇꯨꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯗꯨꯗꯤ ꯇꯨꯝꯂꯒ ꯂꯩꯍꯧꯔꯤꯕꯅꯤ ꯉꯁꯥꯏ ꯋꯥꯏ ꯃꯥꯅ ꯁꯣꯜꯂꯝꯂꯒ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯇꯧꯔꯒ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯁꯥꯗꯨꯅ ꯇꯨꯝꯁꯤꯟꯅꯔꯤꯕꯅꯤ ꯅꯥꯎꯇꯣꯝꯕꯅ ꯇꯣꯁꯂꯥꯠ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯑꯍꯜ ꯑꯗꯨꯅꯁꯨ ꯃꯃꯤꯠ ꯑꯗꯣ ꯆꯦꯞꯅ ꯄꯥꯡꯗꯨꯅ ꯅꯨꯄꯥ ꯃꯆꯥꯁꯤ ꯀꯗꯣꯝ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯦꯡꯂꯤꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯃꯄꯥꯟ ꯂꯝꯗ ꯊꯣꯛꯈꯤꯕꯗ ꯅꯥꯎꯇꯣꯝꯕꯒꯤ ꯃꯤꯠꯇ ꯃꯃꯤ ꯁꯥꯃꯤ ꯃꯁꯦꯟ ꯃꯔꯥꯡ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯕꯨ ꯎꯔꯛꯏ ꯑꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯉꯥꯛꯇꯪ ꯌꯦꯡꯂꯝꯂꯒ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯛꯄꯗꯒꯤ ꯅꯥꯎꯇꯣꯝꯕ ꯌꯥꯝꯅ ꯊꯨꯅ ꯈꯨꯂꯥ ꯑꯁꯤꯒꯤ ꯃꯅꯨꯡ ꯇꯝꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯇꯨꯝꯕ ꯁꯥꯔꯤꯕ ꯑꯍꯜ ꯑꯁꯤꯕꯨ ꯂꯦꯡꯍꯜ ꯃꯄꯥꯟꯗ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯁꯤꯕꯨ ꯃꯥꯅ ꯀꯧꯏ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯃꯤꯠ ꯁꯤꯡꯗꯕ ꯁꯥꯗꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯑꯁꯤ ꯎꯏꯔꯨꯝ ꯄꯥꯡꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ ꯅꯥꯎꯇꯣꯝꯕꯅ ꯄꯥꯈꯠꯅ ꯃꯄꯥꯟꯗ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯃꯄꯥꯟꯗ ꯇꯝꯅꯔꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯀꯤ ꯃꯁꯤꯕꯨ ꯃꯃꯥꯡꯗ ꯑꯃꯨꯛꯀꯁꯨ ꯊꯣꯛꯇꯦ ꯃꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯗ ꯅꯥꯎꯇꯣꯝꯕꯅ ꯄꯥꯈꯠꯆꯕꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ ꯑꯍꯜ ꯑꯗꯨꯅꯁꯨ ꯀꯩꯁꯨꯝ ꯇꯧꯔꯝꯃꯣꯏꯕ ꯅꯪꯒꯤ ꯋꯥꯈꯜ ꯑꯣꯏꯔꯝꯅꯤꯁꯦ ꯇꯨꯝꯃꯨꯁꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯇꯨꯝꯊꯅꯕ ꯊꯦꯝꯅꯔꯤ ꯍꯟꯗꯛꯇꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯔꯛꯇ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯄꯨꯡ 2ꯒꯤ ꯃꯇꯝ ꯇꯥꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗꯁꯨ ꯑꯃꯨꯛꯀꯁꯨ ꯃꯈꯣꯏꯒꯤ ꯈꯣꯂꯥ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯈꯣꯠꯄꯒꯤ ꯁꯥꯎꯝꯁꯤꯡ ꯑꯗꯨꯃꯛ ꯐꯪꯕ ꯍꯧꯔꯛꯏ ꯁꯥꯎꯝ ꯑꯗꯨ ꯐꯪꯕꯗ ꯅꯥꯎꯇꯣꯝꯕ ꯄꯣꯊꯥꯕ ꯌꯥꯗꯕꯗꯒꯤ ꯍꯧꯖꯤꯛꯀꯤ ꯑꯍꯜ ꯑꯁꯦ ꯃꯥꯅ ꯂꯦꯡꯍꯜ ꯍꯧꯗꯣꯛꯇꯨꯅ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯅꯥꯎꯇꯣꯝꯕꯅ ꯑꯃꯨꯛꯀꯁꯨ ꯀꯤꯖꯕꯗꯨꯅ ꯃꯥꯅ ꯋꯥ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯁꯨ ꯑꯍꯜ ꯑꯗꯨꯅ ꯅꯪꯁꯤ ꯈꯤꯇꯪ ꯆꯥꯎꯈ꯭ꯔꯦꯅꯦ ꯑꯩꯅ ꯃꯤꯠ ꯁꯤꯡꯂꯛꯄꯗꯅ ꯀꯔꯤꯃꯠꯇ ꯇꯧꯗꯦ ꯑꯗꯨꯒ ꯅꯪꯅ ꯄꯪꯍꯥꯏꯗ ꯍꯥꯏ ꯃꯤꯉꯣꯟꯗ ꯀꯤꯍꯟꯕ ꯇꯧꯒꯅꯨ ꯀꯔꯤꯃꯠꯇ ꯇꯧꯗꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯀꯔꯤꯃꯠꯇ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯅꯥꯎꯇꯣꯝꯕꯒꯤ ꯑꯀꯤꯕ ꯀꯌꯥꯗꯣ ꯃꯍꯥꯛꯅ ꯑꯗꯨꯝ ꯀꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯥꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯥꯅ ꯃꯤꯠ ꯁꯤꯡꯕ ꯃꯇꯝꯗꯤ ꯃꯄꯥꯟꯂꯣꯝꯗ ꯇꯧꯔꯤꯕ ꯒꯣꯗ꯭ꯔꯥꯡ ꯀꯌꯥꯗꯣ ꯀꯔꯤꯃꯠꯇ ꯇꯧꯗꯕꯅꯤ ꯃꯥꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯃꯥꯅ ꯂꯣꯟꯅ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯑꯁꯨꯝꯅ ꯅꯥꯎꯇꯣꯝꯕꯕꯨ ꯀꯤꯍꯟꯕꯒꯤ ꯃꯇꯧ ꯑꯁꯤ ꯑꯗꯨꯝ ꯇꯧꯔꯛꯏ ꯅꯣꯡ ꯅꯤꯅꯤꯁꯦ ꯑꯁꯨꯝ ꯀꯤꯕ ꯍꯦꯜꯂꯛꯄꯗꯒꯤ ꯅꯥꯎꯇꯣꯝꯕꯁꯦ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯍꯧꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯥꯒ ꯂꯩꯃꯤꯟꯅꯔꯤꯕ ꯑꯍꯜ ꯑꯗꯨꯅ ꯃꯣꯍꯣꯔꯤ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯪ ꯃꯇꯝ ꯈꯔ ꯂꯩꯌꯨ ꯀꯩꯗꯧꯔꯒꯦ ꯍꯟꯗꯛꯀꯤ ꯊꯥ ꯐꯥꯕꯒꯤ ꯄꯩꯁꯥꯁꯨ ꯅꯪꯗꯤ ꯂꯧꯔꯝꯈꯤꯔꯣꯏ ꯃꯗꯨ ꯄꯨꯔꯒ ꯆꯠꯂꯣ ꯑꯗꯨꯕꯨ ꯅꯪꯅ ꯀꯤ ꯇꯝꯅꯩ ꯍꯥꯏꯔꯤꯕꯗꯣ ꯑꯩꯅꯗꯤ ꯀꯔꯤꯃꯠꯇ ꯎꯗꯦꯗ ꯅꯪꯒꯤ ꯋꯥꯈꯜ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏ ꯅꯥꯎꯇꯣꯝꯕꯅ ꯀꯤꯖꯕꯗꯒꯤ ꯏꯃꯥ ꯍꯣꯏ ꯇꯥꯃꯣ ꯍꯣꯏꯁꯨ ꯎꯅꯗꯕ ꯀꯨꯏꯔꯦ ꯃꯪꯍꯥꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯍꯜꯂꯒꯦ ꯍꯟꯗꯛꯀꯤ ꯊꯥ ꯐꯥꯕꯒꯤ ꯄꯩꯁꯥꯁꯤꯗꯤ ꯑꯩ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒ ꯂꯧꯔꯒꯦ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅꯗꯤ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯑꯍꯜ ꯑꯗꯨꯅ ꯌꯥꯗꯦ ꯅꯪ ꯆꯠꯈ꯭ꯔꯕꯗꯤ ꯏꯇꯣꯝꯇ ꯂꯩꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯏꯕꯥꯅꯤ ꯄꯨꯟꯅ ꯂꯩꯔꯝꯃꯨ ꯍꯥꯏꯔꯤꯕꯗꯨꯅꯤ
ꯅꯣꯡ ꯅꯤꯅꯤꯇꯗꯤ ꯅꯪ ꯉꯥꯏꯌꯨ ꯍꯥꯏꯗꯨꯅ ꯉꯥꯏꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯂꯩꯊꯕ ꯃꯇꯝ ꯑꯁꯤꯗꯅꯤ ꯀꯌꯥꯗꯨꯅ ꯌꯦꯡꯉꯣ ꯀꯩꯁꯨꯝ ꯈꯪꯖꯗꯕ ꯄꯥꯈꯪ ꯃꯆꯥꯁꯤꯒꯤ ꯄꯩꯁꯥ ꯈꯔ ꯇꯥꯟꯖꯕꯁꯤ ꯎꯕꯗ ꯃꯥꯒꯤ ꯄꯩꯁꯥꯗꯨ ꯄꯥꯝꯕꯅ ꯃꯥꯅ ꯑꯃꯨꯛꯀ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯊꯦꯡꯅ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯗꯨꯅ ꯅꯥꯎꯇꯣꯝ ꯑꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯅꯕ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯥꯎꯍꯟꯅꯕ ꯃꯥꯅ ꯍꯣꯠꯅꯔꯛꯄꯅꯤ ꯃꯁꯤꯃꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯥꯎꯇꯣꯝꯕ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯑꯁꯨꯝꯅ ꯑꯍꯤꯡ ꯊꯦꯡꯅ ꯊꯦꯡꯅ ꯑꯀꯤ ꯇꯨꯖꯨꯡꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯥꯎꯇꯣꯝꯕ ꯀꯣꯛ ꯇꯥꯈꯠꯈꯤꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯑꯉꯥꯎ ꯑꯐꯩꯒꯤ ꯃꯑꯣꯡ ꯑꯃ ꯂꯥꯏ ꯇꯤꯟ ꯑꯣꯟꯅꯗꯨꯅ ꯃꯍꯥꯛꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯛꯏ ꯃꯥꯅ ꯉꯥꯎꯔꯛꯂꯕ ꯋꯥꯈꯜ ꯇꯥꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯄꯥꯎ ꯄꯤꯗꯨꯅ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯈꯤ ꯅꯥꯎꯇꯣꯝꯕꯒꯤ ꯑꯉꯥꯎꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯃꯥꯍꯣꯏ ꯃꯌꯥꯝ ꯃꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯅꯥꯎꯇꯣꯝꯕꯅ ꯇꯥꯟꯖꯕ ꯃꯥꯅ ꯇꯨꯡꯁꯤꯟꯖꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯐꯠꯇ꯭ꯔꯕ ꯑꯃꯥꯏꯕꯗꯨꯅ ꯑꯗꯨꯃꯛ ꯂꯧꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯅꯥꯎꯇꯣꯝꯕꯒꯤ ꯄꯨꯟꯁꯤꯗ ꯑꯅꯤꯔꯛ ꯁꯨꯕꯒꯤ ꯈꯨꯗꯣꯡꯊꯤꯕꯁꯤ ꯊꯣꯛꯈꯤꯕꯗꯒꯤ ꯌꯨꯝꯗ ꯃꯍꯥꯛꯄꯨ ꯑꯃꯥꯏꯕꯁꯤꯡ ꯀꯧꯗꯨꯅ ꯂꯥꯌꯦꯡꯕ ꯃꯥꯒꯤ ꯃꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡ ꯐꯥꯎꯔꯤꯕ ꯂꯥꯏꯌꯣꯛ ꯇꯤꯟꯅꯣꯛ ꯇꯧꯕ ꯀꯌꯥꯁꯤ ꯐꯅꯅꯕ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯐꯅꯌꯥꯝꯅ ꯆꯪꯈꯤ ꯃꯍꯥꯛꯅ ꯃꯇꯝ ꯀꯨꯏꯅ ꯂꯪꯐꯩꯗ ꯂꯩꯗꯨꯅ ꯊꯕꯛ ꯁꯨꯗꯨꯅ ꯄꯩꯁꯥ ꯐꯅ ꯇꯥꯜꯂꯨꯔꯕꯁꯨ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯁꯦꯟꯐꯝ ꯁꯂꯥꯏ ꯈꯪꯈꯤꯗꯕ ꯃꯥꯅ ꯁꯨꯝꯅ ꯉꯥꯎꯔꯛꯈꯤꯕꯅꯤꯅ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯊꯋꯥꯏ ꯍꯤꯡꯂꯤꯕꯁꯤ ꯐꯔꯕꯅꯤ ꯃꯥꯒꯤ ꯂꯥꯏꯕꯛꯀꯤꯅꯤ ꯑꯩꯈꯣꯏ ꯄꯦꯟꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯁꯨ ꯃꯌꯥꯝꯅꯁꯨ ꯈꯟꯗꯣꯛꯈꯤꯕꯅꯤ ꯃꯇꯝ ꯀꯨꯏꯅ ꯂꯥꯌꯦꯡꯂꯕ ꯇꯨꯡꯗ ꯅꯥꯎꯇꯣꯝꯕꯁꯦ ꯋꯥꯈꯜ ꯇꯥꯔꯛꯄꯅꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗꯤ ꯑꯋꯥꯕꯒꯤ ꯑꯋꯥꯕ ꯉꯥꯛꯇꯅꯤ ꯅꯥꯎꯇꯣꯝꯕꯒ ꯂꯩꯁꯦꯝꯕꯤꯒ ꯊꯦꯡꯅꯈꯤꯕꯁꯨ ꯅꯥꯎꯇꯣꯝꯕꯁꯦ ꯃꯥꯒꯤ ꯃꯁꯥꯗꯨ ꯏꯐꯠ ꯐꯠꯂꯛꯇꯕꯗ ꯂꯝ ꯂꯥꯞꯅ ꯑꯍꯩꯕ ꯑꯐꯕ ꯑꯃꯥꯏꯕ ꯂꯩ ꯍꯥꯏꯗꯨꯅ ꯃꯤꯅ ꯄꯥꯎ ꯄꯤꯕꯤꯔꯛꯄꯗꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯌꯥꯝꯕꯅ ꯄꯨꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯂꯩꯀꯥꯏ ꯑꯗꯨꯃꯛꯇꯗ ꯂꯩꯕ ꯂꯩꯁꯦꯝꯕꯤ ꯑꯁꯤ ꯅꯥꯎꯇꯣꯝꯕꯒ ꯊꯦꯡꯅꯈꯤꯕꯅꯤ ꯍꯧꯖꯤꯛꯀꯤ ꯑꯃꯥꯏꯕꯁꯤꯒꯤ ꯂꯩꯀꯥꯏꯗꯒꯤꯅꯤ ꯂꯩꯁꯦꯝꯕꯤꯁꯦ ꯂꯩꯁꯦꯝꯕꯤꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯃꯔꯛ ꯃꯔꯛ ꯆꯠꯂꯛꯄ ꯃꯇꯝꯗ ꯅꯥꯎꯇꯣꯝꯕꯁꯨ ꯑꯗꯨꯃꯛ ꯃꯌꯥꯝꯕ ꯑꯃꯗꯤ ꯃꯃꯥꯅ ꯄꯨꯔꯒ ꯂꯥꯛꯄ ꯃꯥꯒꯤ ꯇꯥꯏꯐꯦꯠ ꯇꯥꯔꯕ ꯃꯥꯒꯤ ꯀꯨꯆꯨ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯩꯁꯦꯝꯕꯤꯗꯣ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ ꯈꯔ ꯇꯣꯏꯅ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯃꯥꯒ ꯊꯦꯡꯅꯕꯗ ꯂꯩꯁꯦꯝꯕꯤꯅ ꯀꯔꯝ ꯇꯧꯅ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯕꯗ ꯃꯃꯥꯗꯨꯅ ꯅꯥꯎꯇꯣꯝꯕꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯃꯥꯒꯤ ꯀꯥꯎꯉꯝꯗ꯭ꯔꯕ ꯑꯋꯥꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯤꯕꯤꯔꯝꯃꯤ ꯃꯗꯨꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯂꯩꯁꯦꯝꯕꯤꯗꯣ ꯅꯨꯡꯉꯥꯏꯔꯝꯗꯦ ꯅꯥꯎꯇꯣꯝꯕꯒꯤ ꯃꯇꯧ ꯑꯗꯨ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯂꯣꯟꯅ ꯂꯣꯟꯅ ꯈꯔ ꯈꯔ ꯌꯦꯡꯖꯩ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯂꯩꯐꯝ ꯈꯪꯕꯗꯒꯤ ꯅꯥꯎꯇꯣꯝꯕꯅ ꯈꯖꯤꯛ ꯈꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯛꯄ ꯃꯇꯝꯗꯁꯨ ꯃꯥꯅ ꯑꯃꯨꯛ ꯀꯧꯕꯤꯔꯝꯃꯤ ꯁꯤꯒꯤ ꯃꯇꯨꯡ ꯅꯥꯎꯇꯣꯝꯕꯅ ꯈꯔ ꯐꯗꯨꯅ ꯌꯨꯝꯂꯣꯝꯗ ꯂꯩꯈ꯭ꯔꯕ ꯃꯇꯝꯗ ꯅꯣꯡꯃ ꯂꯩꯁꯦꯝꯕꯤꯅ ꯃꯥꯒꯤ ꯂꯩꯐꯝꯗꯨ ꯈꯪꯕꯗꯒꯤ ꯆꯤꯊꯤ ꯊꯥꯔꯛꯇꯨꯅ ꯑꯁꯨꯝꯅ ꯂꯩꯁꯦꯝꯕꯤ ꯑꯃꯗꯤ ꯅꯥꯎꯇꯣꯝꯕ ꯄꯥꯎ ꯐꯥꯎꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯕꯗꯨꯗꯤ ꯅꯣꯡꯃꯇ ꯑꯣꯏꯗ꯭ꯔꯤ ꯑꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯉꯥꯏꯍꯥꯛꯇꯪ ꯎꯈꯤꯕꯗꯨ ꯅꯠꯇꯅ ꯃꯈꯣꯏ ꯑꯅꯤ ꯇꯣꯉꯥꯟꯅ ꯆꯠꯃꯤꯟꯅꯕ ꯐꯝꯃꯤꯟꯅꯕꯗꯤ ꯇꯧꯗ꯭ꯔꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗꯨꯗ ꯃꯃꯥꯅ ꯃꯆꯥꯒꯤ ꯃꯃꯥꯡꯊꯛꯀꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯈꯜꯂꯝꯕ ꯋꯥꯈꯜꯁꯨ ꯑꯗꯨꯃꯛ ꯂꯣꯏꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯛꯄꯒ ꯅꯥꯎꯇꯣꯝꯕꯅ ꯑꯁꯨꯝꯅ ꯑꯀꯤꯕ ꯐꯥꯎꯔꯛꯂꯕꯅꯤꯅ ꯑꯃꯨꯛ ꯍꯟꯅ ꯑꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯇꯨꯅ ꯀꯔꯝ ꯇꯧꯁꯤꯒꯦ ꯑꯅꯧꯕ ꯖꯟꯇ꯭ꯔ ꯑꯃ ꯁꯤꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯃꯗꯤ ꯃꯌꯥꯝ ꯃꯈꯣꯏꯗꯣ ꯑꯃꯨꯛ ꯇꯥꯟꯅꯕ ꯂꯥꯛꯈꯤ ꯅꯨꯃꯤꯠꯁꯤꯗꯤ ꯂꯩꯁꯦꯝꯕꯤꯗꯤ ꯊꯕꯛ ꯑꯃ ꯆꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯥꯎꯇꯣꯝ ꯃꯈꯣꯏ ꯂꯥꯛꯄꯗꯣ ꯄꯥꯎ ꯐꯪꯈꯤꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯅꯥꯎꯇꯣꯝꯕ ꯑꯃꯗꯤ ꯂꯩꯁꯦꯝꯕꯤ ꯆꯤꯊꯤ ꯑꯗꯨꯝ ꯊꯥꯅꯩ ꯅꯥꯎꯇꯣꯝꯕ ꯃꯥꯒꯤ ꯑꯅꯥꯕꯒꯤ ꯃꯔꯝꯗ ꯍꯟꯗꯛ ꯃꯥꯅ ꯑꯀꯤ ꯇꯨꯖꯨꯡ ꯐꯔꯛꯄꯁꯤꯗꯤ ꯂꯩꯁꯦꯝꯕꯤꯗꯤ ꯀꯔꯤꯃꯠꯇ ꯍꯥꯏꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯦ ꯂꯩꯁꯦꯝꯕꯤꯒ ꯎꯅꯅꯤꯡꯕ ꯄꯨꯅꯤꯡꯕꯗꯤ ꯑꯗꯨꯝ ꯐꯥꯎꯔꯤꯕꯅꯤ ꯅꯣꯡꯃ ꯆꯤꯊꯤꯒꯤ ꯋꯥꯔꯣꯜ ꯑꯃꯗ ꯃꯈꯣꯏ ꯑꯅꯤ ꯃꯄꯥ ꯍꯦꯛ ꯆꯥꯟꯅꯅ ꯄꯨꯟꯕ ꯊꯦꯡꯅꯕꯒꯤ ꯅꯨꯃꯤꯠ ꯑꯃ ꯊꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯦ ꯅꯥꯎꯇꯣꯝꯕꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯔꯥꯎꯖꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕ ꯅꯨꯃꯤꯠꯅꯤ ꯂꯩꯁꯦꯝꯕꯤꯁꯨ ꯅꯥꯎꯇꯣꯝꯕꯒ ꯎꯅꯅꯤ ꯈꯟꯕꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯑꯗꯨꯒ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯑꯁꯦ ꯅꯥꯎꯇꯣꯝꯕꯗꯤ ꯅꯨꯃꯤꯗꯥꯡꯁꯦ ꯇꯨꯝꯊꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯉꯥꯏꯕꯗ ꯃꯁꯥꯗ ꯈꯣꯏꯔꯥꯡꯕ ꯂꯥꯡꯇꯛꯅꯕꯁꯦ ꯂꯦꯞꯇꯅ ꯁꯨꯃꯛ ꯃꯥꯒꯤ ꯃꯁꯥꯗ ꯐꯥꯎꯕꯅꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯑꯗꯣ ꯌꯧꯔꯔꯦ ꯑꯗꯨꯕꯨ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ ꯇꯁꯦꯡꯅꯃꯛ ꯑꯆꯨꯝꯕ꯭ꯔꯥ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯑꯍꯥꯟꯕ ꯎꯅꯕ ꯅꯨꯃꯤꯠꯇ ꯅꯣꯡ ꯆꯨꯕ ꯇꯥꯔꯕꯗꯤ ꯐꯠꯇꯕ ꯈꯨꯗꯝ ꯂꯩ ꯐꯠꯇꯕ ꯈꯨꯗꯝꯅ ꯃꯥꯡ ꯊꯥꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯑꯍꯜꯁꯤꯡꯒꯤ ꯍꯥꯏꯅꯕ ꯋꯥꯔꯤ ꯑꯃ ꯂꯩꯕ꯭ꯔꯥ ꯅꯥꯎꯇꯣꯝꯕꯅ ꯃꯥꯅ ꯅꯨꯄꯤꯗꯨꯕꯨ ꯎꯅꯕ ꯂꯥꯛꯑꯝꯗꯥꯏꯒꯤ ꯃꯇꯝꯗ ꯅꯣꯡ ꯑꯁꯦ ꯂꯦꯞꯄ ꯂꯩꯇꯅ ꯌꯥꯝꯅ ꯀꯟꯅ ꯆꯨꯔꯛꯈꯤꯔꯝꯃꯤ ꯅꯣꯡ ꯆꯨꯔꯛꯄꯗꯒꯤ ꯃꯍꯥꯛ ꯑꯁꯦ
ꯄꯟꯗꯕ ꯌꯥꯗꯕꯅ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯃꯒꯤ ꯃꯌꯥꯗ ꯉꯥꯏꯍꯥꯛꯇꯪ ꯄꯜꯂꯒ ꯂꯩ꯫ ꯑꯁꯣꯝꯗꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯂꯩꯁꯦꯝꯕꯤꯅ ꯊꯣꯔꯛꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯅꯣꯡ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯀꯟꯅ ꯆꯨꯔꯝꯃꯤ꯫ ꯅꯣꯡ ꯆꯨꯔꯛꯄꯗꯒꯤ ꯃꯍꯥꯛꯁꯨ ꯊꯣꯛꯄ ꯌꯥꯗꯕꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩ꯫ ꯑꯗꯨꯕꯨ ꯂꯩꯁꯦꯝꯕꯤꯗꯗꯤ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃ ꯐꯥꯎꯏ꯫ ꯀꯔꯤꯅꯣ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯣ? ꯑꯍꯥꯟꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯃꯤꯠꯁꯤꯗ ꯅꯣꯡ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯨꯔꯤꯕꯁꯤꯕꯣ? ꯏꯃꯥꯈꯣꯏ ꯄꯥꯕꯨꯡꯈꯣꯏꯅ ꯍꯥꯏꯅꯕ ꯋꯥꯔꯤ ꯑꯃ ꯂꯩꯕꯗꯣ ꯃꯁꯤꯕꯨ ꯐꯠꯇꯦꯁꯨ ꯍꯥꯏꯅꯩ, ꯃꯁꯤꯕꯨ ꯆꯨꯝꯕ꯭ꯔꯥꯅꯦ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯅꯨꯡꯉꯥꯏꯖꯗꯕ ꯐꯥꯎꯏ꯫ ꯅꯥꯎꯇꯣꯝꯕꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯃꯠꯇ ꯈꯪꯈꯤꯗꯕ ꯃꯥꯜꯂꯤ꯫ ꯃꯍꯥꯛꯇꯤ ꯃꯁꯤꯒꯤ ꯃꯔꯝꯗ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨꯗꯦ꯫ ꯅꯣꯡ ꯈꯔ ꯄꯥꯊꯔꯕ ꯃꯇꯝꯗ ꯅꯥꯎꯇꯣꯝꯕ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯩꯁꯦꯝꯕꯤ ꯎꯅꯕ ꯂꯥꯛꯈꯤ꯫ ꯂꯩꯁꯦꯝꯕꯤꯁꯨ ꯂꯥꯏꯟꯒꯔꯤꯗ ꯂꯥꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯊꯥꯅꯈꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯕꯨ ꯑꯇꯤꯌꯥ ꯄꯨꯝꯕ ꯃꯝꯁꯤꯜꯂꯝꯕ, ꯉꯁꯥꯏ ꯃꯈꯩ ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯡ ꯆꯨꯔꯝꯕ ꯇꯥꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯦꯡꯅꯐꯝ ꯃꯐꯝ ꯑꯗꯨꯒꯤ ꯃꯌꯥ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯇꯤꯌꯥ ꯑꯁꯤ ꯏꯁꯦꯡ ꯁꯦꯡꯈ꯭ꯔꯦ꯫ ꯅꯣꯡ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯡꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯇꯞꯅ ꯅꯨꯡꯁꯥ ꯁꯥꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯃꯤꯟꯅꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯩꯁꯦꯝꯕꯤꯅ ꯅꯥꯀꯣꯏꯅꯅ ꯋꯥ ꯑꯃꯗꯤ ꯀꯥꯡꯊꯣꯛꯈꯤ꯫ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯍꯥꯟꯕ ꯎꯅꯕ ꯊꯦꯡꯅꯕꯁꯦ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯗ꯭ꯔꯥꯅꯦ? ꯅꯈꯣꯏꯔꯣꯝꯗꯁꯨ ꯅꯣꯡ ꯆꯨꯕ꯭ꯔꯥ? ꯅꯥꯎꯇꯣꯝꯕꯅ ꯆꯨꯏ ꯍꯥꯏ꯫ ꯂꯩꯁꯦꯝꯕꯤꯅꯁꯨ ꯍꯥꯏ ꯑꯩꯅ ꯊꯣꯔꯛꯄ ꯃꯇꯝꯗꯁꯨ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯆꯨꯏ꯫ ꯐꯠꯇꯕ ꯈꯨꯗꯝꯅꯤ ꯍꯥꯏꯅꯩ ꯑꯍꯜꯁꯤꯡꯅ꯫ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯃꯇꯝꯗ ꯅꯣꯡ ꯆꯨꯕꯁꯦ ꯐꯠꯇꯕ ꯈꯨꯗꯝ ꯑꯣꯏꯁꯨ ꯍꯥꯏꯅꯩ꯫ ꯀꯣꯟꯅ ꯊꯪꯗ ꯐꯠꯇꯕ ꯈꯨꯗꯝ ꯌꯥꯝꯅ ꯂꯥꯛꯏ ꯍꯥꯏꯅꯁꯨ ꯍꯥꯏꯅꯩ꯫ ꯈꯪꯗꯦ, ꯑꯩ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯂꯩꯁꯦꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯥꯎꯇꯣꯝꯕꯅ ꯑꯩꯗꯤ ꯃꯗꯨꯒꯤ ꯃꯔꯝꯗꯗꯤ ꯀꯔꯤꯝꯇ ꯈꯪꯗꯦꯅ, ꯑꯍꯜꯁꯤꯡꯅ ꯑꯗꯨꯒꯨꯝꯕ ꯍꯥꯏꯅꯕ ꯂꯩꯕ꯭ꯔꯥꯅꯦ? ꯂꯩꯁꯦꯝꯕꯤꯅ ꯂꯩ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯈꯔ ꯁꯥꯔꯝꯂꯕꯁꯨ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯕꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯁꯤꯡꯅ ꯑꯗꯨꯝ ꯃꯈꯥ ꯁꯝꯊꯈꯤꯕꯅ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛꯇꯪ ꯆꯠꯃꯤꯟꯅꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯃꯤꯟꯅꯗꯨꯅ ꯄꯨꯟꯈꯤ꯫ ꯅꯨꯃꯤꯠꯁꯦ ꯅꯥꯎꯇꯣꯝꯕꯒꯤ ꯄꯨꯟꯁꯤꯗꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯕ, ꯈ꯭ꯋꯥꯏꯗꯒꯤ ꯍꯔꯥꯎꯈꯤꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯗꯨꯒ ꯂꯩꯁꯦꯝꯕꯤꯗꯁꯨ ꯃꯃꯣꯟ ꯇꯧꯔꯤꯕ ꯃꯥꯒꯤ ꯍꯔꯥꯎꯖꯕ ꯃꯇꯧ ꯑꯁꯤꯅ ꯃꯉꯣꯟꯗꯁꯨ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯐꯥꯎꯕꯁꯨ ꯃꯥꯜꯂꯤ꯫ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯕ ꯃꯇꯝꯗꯁꯨ ꯅꯥꯎꯇꯣꯝꯕꯅ ꯄꯩꯁꯥ ꯄꯨꯊꯣꯛꯄ ꯅꯪꯗ꯭ꯔꯤꯉꯩ ꯂꯩꯁꯦꯝꯕꯤꯅ ꯍꯥꯟꯅ ꯑꯗꯨꯝ ꯄꯤꯈꯤ꯫ ꯅꯥꯎꯇꯣꯝꯕꯅ ꯏꯀꯥꯏꯖꯩ, ꯑꯩꯁꯨ ꯄꯨꯊꯣꯛꯀꯦ ꯍꯥꯏꯔꯁꯨ ꯂꯩꯁꯦꯝꯕꯤꯒꯤ ꯃꯕꯨꯛ ꯐꯕ ꯏꯆꯝ ꯆꯝꯕ ꯃꯥꯒꯤ ꯃꯇꯧꯗꯨꯅ ꯌꯥꯅꯤꯗ, ꯑꯁꯤꯕꯨ ꯀꯩꯗꯧꯏ ꯍꯥꯏꯒꯦ, ꯌꯥꯝꯁꯨ ꯅꯠꯇꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯏꯐ ꯐꯖꯕ ꯃꯥꯒꯤ ꯋꯥꯍꯩ ꯀꯌꯥꯗꯨꯅ ꯅꯥꯎꯇꯣꯝꯕꯁꯨ ꯅꯣꯡꯃꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯀꯔꯤꯃꯠꯇ ꯉꯝꯗꯦ꯫ ꯂꯩꯁꯦꯝꯕꯤꯅ ꯅꯥꯎꯇꯣꯝꯕꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯏ꯫ ꯃꯥꯒꯤꯗꯃꯛꯇꯁꯨ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯕꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯒꯤ ꯊꯦꯡꯅꯕꯁꯦ ꯅꯥꯎꯇꯣꯝꯕꯒꯤ ꯄꯨꯟꯁꯤꯗꯗꯤ ꯀꯥꯎꯕ ꯉꯝꯗꯕ ꯋꯥꯔꯤ ꯑꯃꯗꯤ ꯑꯣꯏꯈꯤ꯫ ꯌꯨꯝꯗ ꯍꯟꯈ꯭ꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯥꯟꯅꯒꯤ ꯑꯗꯨꯒꯨꯝꯅ ꯆꯤꯊꯤ ꯊꯥꯅꯩ꯫ ꯆꯤꯊꯤ ꯄꯥꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯑꯗꯨꯃꯛ ꯂꯧꯔꯔꯤ꯫ ꯅꯥꯎꯇꯣꯝꯕꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯖꯩ꯫ ꯃꯥꯒꯤ ꯑꯩꯒꯤ ꯂꯩꯔꯤꯕ ꯃꯔꯤ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯄꯨꯟꯕ ꯎꯅꯕꯁꯨ ꯆꯨꯝꯅ ꯑꯗꯨꯝ ꯄꯨꯜꯂꯦ꯫ ꯆꯤꯊꯤꯗꯁꯨ ꯑꯍꯦꯟꯕ ꯋꯥꯁꯨ ꯑꯃꯠꯇ ꯍꯥꯏꯅꯗꯦ꯫ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯟꯕ꯭ꯔꯥ? ꯑꯗꯨꯒ ꯑꯩꯒꯤ ꯁꯤꯒꯨꯝꯅ ꯃꯥꯅꯁꯨ ꯈꯟꯕ꯭ꯔꯥ? ꯃꯇꯝ ꯑꯌꯥꯝꯕꯗ ꯑꯩꯒꯤ ꯑꯋꯥꯕꯁꯨ ꯃꯥꯅ ꯑꯗꯨꯝ ꯎꯕꯤ꯫ ꯃꯥꯅꯁꯨ ꯑꯩꯒꯤ ꯑꯋꯥꯕꯁꯨ ꯑꯗꯨꯝ ꯈꯪꯂꯝꯃꯤ꯫ ꯑꯩꯒꯤ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛꯇꯁꯨ ꯃꯥꯅ ꯁꯔꯨꯛ ꯌꯥꯔꯤ꯫ ꯃꯥꯒꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯀꯔꯤ ꯋꯥꯈꯜ ꯐꯥꯎꯕꯅꯣ? ꯅꯠꯇ꯭ꯔꯒ ꯆꯨꯝꯅ ꯑꯗꯨꯝ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯅ ꯃꯥꯅ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯗꯕ꯭ꯔꯥ? ꯑꯩ ꯀꯩꯅꯣ ꯈꯪꯗꯦ꯫ ꯑꯩꯒꯤ ꯋꯥꯈꯜꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯍꯔꯥꯎꯕ, ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯕ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯔꯤꯒꯨꯝꯕꯗꯅ ꯄꯥꯎꯈꯨꯝ ꯐꯪꯗꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯅꯥꯎꯇꯣꯝꯕ ꯃꯁꯥ ꯃꯇꯣꯝꯇ ꯍꯪꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯜꯂꯛꯄꯁꯦ ꯃꯇꯝ ꯈꯔ ꯀꯨꯏꯔꯛꯂꯕ ꯃꯇꯨꯡꯗꯗꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯁꯥꯊꯤꯕ ꯅꯥꯎꯇꯣꯝꯕꯒꯤ ꯄꯨꯟꯁꯤꯗꯤ ꯈꯨꯗꯣꯡꯊꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯂꯩꯁꯦꯝꯕꯤꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕ, ꯃꯥꯕꯨ ꯈꯣꯏꯗꯥꯖꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯦꯝꯕꯤꯒ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯅ ꯑꯗꯨꯃꯛ ꯄꯨꯜꯂꯒ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯂꯩꯁꯦꯝꯕꯤꯒ ꯅꯥꯎꯇꯣꯝꯕꯒ ꯃꯈꯣꯏ ꯑꯅꯤ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯕ, ꯃꯈꯣꯏ ꯑꯅꯤ ꯎꯅꯕ ꯊꯦꯡꯅꯕꯁꯦ ꯅꯨꯄꯥꯗꯨꯅ ꯈꯪꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯨꯅ ꯈꯪꯈꯤꯕꯗꯒꯤ ꯅꯥꯎꯇꯣꯝꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯅ ꯊꯤꯒꯠꯂꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯅꯥꯎꯇꯣꯝꯕꯒꯤ ꯃꯔꯝꯗ ꯅꯨꯄꯥꯗꯨꯅ ꯀꯨꯞꯅ ꯊꯤꯒꯠꯂꯕ ꯃꯇꯨꯡꯗꯗꯤ ꯅꯨꯄꯥꯗꯨꯒꯤ ꯐꯠꯇ ꯂꯧꯁꯤꯡ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯂꯧꯁꯤꯡꯁꯤꯡ ꯑꯁꯤ ꯅꯥꯎꯇꯣꯝꯕꯁꯨ ꯋꯥꯈꯜ ꯑꯣꯏꯈꯤꯗꯦ, ꯑꯗꯨꯒ ꯂꯩꯁꯦꯝꯕꯤꯁꯨ ꯋꯥꯈꯜ ꯑꯣꯏꯈꯤꯗꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯆꯤꯊꯤ ꯊꯥꯅꯕꯒꯤ ꯅꯨꯡꯉꯥꯏꯕ, ꯃꯔꯛ ꯃꯔꯛꯇ ꯄꯨꯟꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗꯗꯤ ꯇꯣꯉꯥꯟꯕ ꯃꯊꯦꯜ ꯑꯃꯅꯤ꯫
ꯅꯥꯎꯇꯣꯝꯕꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯆꯩꯅꯥ ꯆꯩꯊꯦꯡ ꯀꯌꯥ ꯑꯃ ꯐꯪꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯩꯁꯦꯝꯕꯤꯅ ꯃꯥꯕꯨ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯍꯟꯕꯤꯕꯗꯧꯅ ꯂꯩꯁꯦꯝꯕꯤꯒꯤ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯈꯤ꯫ ꯃꯥꯒ ꯄꯨꯟꯕ ꯊꯦꯡꯅꯕꯗ ꯅꯨꯡꯉꯥꯏꯕꯁꯦ ꯅꯥꯎꯇꯣꯝꯕꯗ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯅꯥꯎꯇꯣꯝꯕꯗꯤ ꯃꯔꯛ ꯃꯔꯛꯇ ꯃꯁꯥꯗꯨ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯏ꯫ ꯑꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯍꯥꯏꯕꯁꯦ ꯅꯣꯡꯃꯗꯤ ꯂꯩꯁꯦꯝꯕꯤꯕꯨ ꯄꯥꯝꯖꯔꯤꯕ ꯃꯥꯒ ꯃꯔꯨꯞ ꯑꯣꯏꯅ ꯄꯨꯜꯂꯝꯂꯤꯕ ꯅꯨꯄꯥꯗꯨꯅ ꯎꯈꯤꯕꯅꯤ꯫ ꯃꯗꯨ ꯎꯈꯤꯕꯗꯒꯤ ꯅꯥꯎꯇꯣꯝꯕ ꯃꯈꯣꯏꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯕ ꯇꯨꯡꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃ ꯑꯃꯥꯏꯕꯗꯨꯒꯤ ꯃꯌꯨꯝꯃꯛꯇꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕꯗꯨꯒ ꯅꯨꯄꯥꯗꯨꯒ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯈꯤ꯫ ꯁꯥꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯍꯦꯛ ꯇꯥꯕꯗ ꯊꯨꯛ ꯂꯥꯎꯒꯗꯕ ꯑꯀꯤ ꯇꯨꯖꯨꯡ ꯄꯣꯛꯀꯗꯕ ꯋꯥꯔꯤ ꯉꯥꯛꯇꯅꯤ꯫ ꯅꯨꯄꯥꯗꯨꯅ ꯑꯃꯥꯏꯕꯗꯨꯗ ꯍꯥꯏ, ꯑꯣꯖꯥ ꯃꯥꯏꯕ, ꯂꯝ ꯂꯥꯞꯅ ꯈꯨꯡꯒꯪꯗꯒꯤ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯂꯥꯌꯦꯡꯕ ꯍꯦꯛ ꯂꯥꯛꯄꯗꯣ ꯃꯥꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯉꯝꯗꯕꯅꯣ? ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏ, ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯉꯥꯡꯅꯤ꯫ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯃꯊꯪ ꯃꯊꯪ ꯊꯣꯛꯈꯤꯕꯗꯨꯅ ꯃꯉꯣꯟꯗ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯄꯣꯠꯁꯦꯝ ꯇꯧꯕꯤꯔꯝꯕ, ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯂꯥꯏ ꯊꯥꯖꯤꯟꯕꯤꯔꯝꯕ ꯀꯌꯥꯗꯨꯅ ꯃꯥꯁꯦ ꯑꯃꯝ ꯃꯊꯦꯡꯗ ꯑꯀꯤ ꯇꯨꯖꯨꯡꯕ, ꯃꯥꯒꯤ ꯃꯁꯥꯗ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯗ ꯑꯃꯨꯛ ꯐꯥꯎꯕꯗꯨꯅ ꯇꯧꯏ꯫ ꯃꯃꯥꯡꯗꯁꯨ ꯐꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯑꯃꯨꯛ ꯃꯔꯛ ꯃꯔꯛꯇ ꯍꯧꯔꯛꯄꯁꯤꯗ ꯑꯩꯒꯤ ꯅꯥꯛꯇ ꯃꯈꯣꯏꯅ ꯇꯥꯟꯅꯖꯕ ꯂꯥꯛꯄꯅꯤ, ꯖꯟꯇ꯭ꯔꯁꯤꯡ ꯁꯤꯟꯕ ꯂꯥꯛꯄꯅꯤ꯫ ꯀꯩꯗꯧꯔꯒꯦꯅꯦ? ꯅꯪꯗꯤ ꯀꯔꯝꯅ ꯎꯔꯤꯕ? ꯃꯇꯝ ꯑꯗꯨꯗ ꯈꯔ ꯀꯦꯡꯅ ꯑꯩꯅ ꯁꯨꯝ ꯂꯩꯀꯥꯏ ꯑꯁꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯎꯕꯅꯤ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩ ꯑꯣꯖꯥ ꯃꯥꯏꯕꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯒꯗꯕ ꯂꯩ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯃꯥꯏꯕꯗꯨꯅ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ? ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ, ꯀꯔꯤ ꯄꯥꯝꯃꯤꯅꯣꯅꯦ? ꯑꯗꯨꯝꯅ ꯋꯥꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯋꯥꯔꯤꯁꯤ ꯀꯔꯤꯃꯠꯇ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ ꯅꯨꯄꯥꯗꯨꯅ ꯄꯩꯁꯥ ꯄꯨꯊꯣꯔꯛꯈꯤ꯫ ꯄꯩꯁꯥꯗꯣ ꯑꯃꯥꯏꯕꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯃꯁꯤꯒꯤ ꯄꯩꯁꯥꯁꯦ ꯅꯍꯥꯛꯀꯤꯅꯤ, ꯅꯪꯒꯤꯗꯃꯛꯇ ꯄꯨꯔꯛꯄꯅꯤ꯫ ꯃꯇꯨꯡꯗꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯑꯣꯖꯥ ꯃꯥꯏꯕꯅ ꯌꯦꯡꯕꯤꯔꯒꯅꯨ꯫ ꯃꯗꯨꯒꯤ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕꯗꯣ, ꯀꯔꯤꯒꯤꯅꯣ ꯏꯕꯨꯡꯉꯣ? ꯃꯗꯨꯒꯤ ꯋꯥꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯥ? ꯑꯩꯈꯣꯏꯗꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯂꯩꯕꯅꯤ꯫ ꯇꯥꯏꯕꯪ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯂꯩꯌꯣꯛ ꯇꯤꯟꯅꯣꯛ ꯇꯧꯕ, ꯂꯥꯏ ꯇꯤꯟꯒ ꯁꯝꯅꯔꯨꯕ ꯑꯩꯈꯣꯏꯗꯤ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯗꯤ? ꯑꯣꯖꯥ ꯃꯥꯏꯕ, ꯑꯣꯖꯥ ꯃꯥꯏꯕꯅ ꯄꯥꯝꯖꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯤꯒꯅꯤ꯫ ꯃꯍꯥꯛꯄꯨ ꯌꯦꯡꯒꯅꯨ꯫ ꯃꯥꯕꯨ ꯌꯦꯡꯕꯒꯤ ꯃꯍꯨꯠꯇ ꯑꯣꯖꯥ ꯃꯥꯏꯕꯗ ꯑꯩꯅ ꯄꯥꯝꯖꯕꯁꯤꯡ ꯑꯗꯣ ꯍꯥꯏꯒꯦ꯫ ꯑꯣꯖꯥ ꯃꯥꯏꯕꯅ ꯃꯗꯣ ꯄꯥꯡꯊꯣꯛꯄꯤꯌꯨ꯫ ꯑꯣꯖꯥ ꯃꯥꯏꯕꯅ ꯄꯥꯝꯖꯕ ꯁꯦꯜ ꯑꯗꯣ ꯑꯩꯅ ꯄꯤꯒꯅꯤ꯫ ꯑꯃꯥꯏꯕꯗꯨ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯑꯩꯁꯦ ꯄꯩꯁꯥꯅ ꯂꯩꯕ ꯌꯥꯕ ꯑꯃꯥꯏꯕꯅꯤꯅ ꯈꯟꯕ꯭ꯔꯥ? ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯉꯥꯡꯒꯅꯨ, ꯇꯧꯒꯅꯨ꯫ ꯑꯗꯨꯒ ꯅꯪꯅ ꯋꯥꯗꯣ ꯍꯥꯏꯔꯤꯕꯒꯤ ꯃꯇꯤꯛꯁꯨ ꯑꯩꯉꯣꯟꯗ ꯆꯥꯗꯦ꯫ ꯀꯅꯥꯒꯨꯝꯕ ꯌꯥꯕ ꯑꯃꯥꯏꯕꯁꯤꯡꯗꯗꯤ ꯅꯪꯅ ꯃꯗꯨꯒꯤ ꯋꯥꯗꯣ ꯍꯥꯏꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯗꯤ ꯃꯗꯨꯒꯤ ꯋꯥꯗꯣ ꯅꯪꯅ ꯍꯥꯏꯒꯅꯨ꯫ ꯆꯠꯈ꯭ꯔꯣ, ꯌꯥꯔꯦ, ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯅꯨꯄꯥꯗꯨꯕꯨ ꯇꯥꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ, ꯐꯔꯦ ꯐꯔꯦ ꯑꯣꯖꯥ ꯃꯥꯏꯕ, ꯑꯣꯖꯥ ꯃꯥꯏꯕꯅ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯉꯝꯕꯅꯤ, ꯑꯩꯅꯁꯨ ꯉꯝꯕ ꯊꯕꯛꯇꯣ ꯇꯧꯔꯛꯄ ꯇꯥꯔꯦꯗꯅ꯫ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏ, ꯇꯧꯅꯤ꯫ ꯅꯪ ꯀꯩꯁꯨ ꯅꯠꯇꯕꯗ ꯑꯩꯅ ꯉꯥꯎꯍꯜꯂꯒ ꯊꯝꯕ ꯉꯝꯃꯤꯅꯦ꯫ ꯅꯪꯅ ꯃꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯩꯁꯨ ꯅꯠꯇꯅ ꯈꯟꯕꯗꯣ ꯈꯟꯒꯅꯨ꯫ ꯅꯪꯅ ꯉꯥꯎꯍꯜꯂꯨꯔꯥ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤꯅꯁꯨ ꯈꯔ ꯁꯪꯒꯠꯂꯒ ꯉꯥꯡꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥꯁꯤꯅꯁꯨ ꯈꯪꯒꯅꯤ, ꯅꯪ ꯈꯪꯒꯅꯤ ꯍꯥꯏꯔꯝꯂꯒ ꯈꯨꯗꯣꯝꯕꯤ ꯎꯠꯇꯨꯅ ꯉꯁꯥꯏꯒꯤ ꯃꯥꯅ ꯄꯤꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯃꯥꯏꯕꯗꯣ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯍꯥꯁꯤꯡꯁꯦ ꯀꯌꯥꯗꯤ ꯐꯠꯇ꯭ꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯦ꯫ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕꯒꯤꯗꯃꯛꯇ ꯃꯤꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯜꯂꯣ ꯍꯥꯏꯅꯤ꯫ ꯀꯩꯁꯨꯝ ꯅꯠꯇꯕꯗ ꯍꯧꯔꯤ, ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯤꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯦ ꯌꯥꯝꯅ ꯁꯥꯎꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯀꯔꯤ ꯀꯝꯗꯧꯔꯤ? ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯅ ꯁꯤꯡꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯃꯤ ꯀꯅꯥ ꯆꯠꯅꯗꯕ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯃꯗ ꯂꯨꯝꯐꯨꯗ ꯍꯧꯖꯤꯛꯀꯤ ꯑꯃꯥꯏꯕꯁꯦ ꯃꯥꯅ ꯈꯨꯅꯦꯛ ꯇꯧꯗꯨꯅ ꯌꯥꯝ ꯁꯥꯊꯤꯅ ꯃꯥꯕꯨ ꯐꯨꯍꯜꯂꯝꯃꯤ꯫ ꯂꯦꯡ-ꯑꯣꯠꯄ ꯉꯝꯗꯅꯕ, ꯐꯃꯨꯡꯗ ꯐꯝ ꯁꯦꯟꯅꯗꯨꯅ ꯂꯩꯅꯕ ꯃꯥꯕꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯇꯝꯊꯤꯅ ꯐꯨꯔꯒ ꯂꯝꯍꯥꯡ ꯑꯃꯗ ꯃꯍꯥꯛꯁꯦ ꯂꯪꯊꯣꯛꯂꯝꯕꯅꯤ꯫ ꯑꯍꯜ ꯑꯗꯨꯕꯨꯗꯤ ꯍꯥꯠꯄꯗꯤ ꯍꯥꯠꯄꯤꯔꯝꯗꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯍꯜꯅꯒ ꯑꯣꯏꯁꯤꯜꯂꯛꯄꯅꯦ ꯃꯁꯥꯗꯣ ꯆꯩꯅꯥꯈꯨꯜ ꯃꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛꯁꯦ ꯐꯃꯨꯡꯗ ꯐꯝ ꯁꯦꯟꯅꯕ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯃꯔꯛꯇ ꯅꯥꯎꯇꯣꯝꯕꯒꯤ ꯃꯃꯥ ꯑꯃꯗꯤ ꯅꯥꯎꯇꯣꯝꯕ ꯃꯌꯥꯝꯕ ꯃꯈꯣꯏ ꯂꯥꯛꯄ ꯃꯇꯝꯗ ꯑꯣꯖꯥ ꯃꯥꯏꯕꯗꯣ ꯌꯥꯝ ꯁꯥꯊꯤꯅ ꯅꯥꯔꯒ ꯂꯩꯈ꯭ꯔꯦ, ꯐꯃꯨꯡꯗꯒꯤ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏꯗꯣ ꯃꯇꯝ ꯈꯔ ꯆꯠꯈꯤꯔꯝꯗꯦ꯫
ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗꯅ ꯀꯔꯤ ꯀꯝꯗꯧꯔꯤ ꯁꯦꯟ ꯄꯥꯏꯕꯅꯤ ꯇꯧꯒꯦ ꯍꯥꯏꯕꯇ ꯉꯝꯕꯅꯤ ꯀꯩꯁꯨꯝ ꯅꯠꯇꯕꯗ ꯂꯩꯁꯦꯝꯕꯒ ꯄꯨꯜꯂꯨꯏ ꯇꯤꯟꯅꯔꯨꯏ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯅꯦꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯅꯥꯎꯇꯣꯝ ꯑꯁꯤ ꯍꯦꯟꯅ ꯉꯥꯎꯅꯕ ꯍꯦꯟꯅ ꯋꯥꯍꯟꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯑꯃ ꯑꯃꯥꯏꯕꯗꯨꯒ ꯇꯥꯟꯅꯔꯒ ꯁꯤꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕꯗꯨꯒ ꯇꯥꯟꯅꯕꯒꯤ ꯈꯨꯖꯪ ꯊꯧꯔꯥꯡ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥ ꯄꯥꯏꯕ ꯑꯇꯣꯞꯄ ꯑꯃꯥꯏꯕꯗꯨꯅ ꯌꯥꯈꯤꯗꯨꯅ ꯅꯥꯎꯇꯣꯝ ꯑꯁꯤ ꯍꯦꯟꯅ ꯉꯥꯎꯈꯤꯅꯕ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯅꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯈꯤꯅꯕ ꯃꯈꯣꯏꯅ ꯁꯤꯟꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯒꯤꯗꯤ ꯅꯥꯎꯇꯣꯝ ꯑꯁꯤ ꯑꯉꯥꯎꯕꯒꯤ ꯃꯇꯧ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯑꯣꯏꯔꯛꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯀꯤ ꯍꯥꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯀꯣꯏꯔꯥꯎ ꯂꯥꯎꯕ ꯀꯌꯥ ꯑꯃ ꯍꯧꯔꯛꯈꯤ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯂꯩꯁꯦꯝꯕꯤ ꯈꯪꯗ꯭ꯔꯤ ꯂꯩꯁꯦꯝꯕꯤ ꯇꯥꯗ꯭ꯔꯤ ꯅꯣꯡꯃ ꯅꯤꯅꯤꯁꯦ ꯌꯥꯝꯅ ꯁꯥꯊꯤꯅ ꯑꯁꯨꯝꯅ ꯍꯥꯏꯕ ꯑꯁꯨꯝꯅ ꯂꯥꯎ ꯈꯣꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯃꯌꯥꯝ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯅꯤꯅ ꯅꯥꯎꯇꯣꯝ ꯑꯁꯤ ꯐꯥꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯍꯧꯖꯤꯛꯀꯤ ꯑꯃꯥꯏꯕꯁꯤꯒꯤ ꯃꯅꯥꯛꯇꯝꯅ ꯄꯨꯔꯒ ꯂꯥꯛꯈꯤꯔꯝꯃꯤ ꯑꯃꯥꯏꯕꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯑꯃꯥꯏꯕꯁꯦ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯈꯤꯕ ꯀꯌꯥꯗꯨꯅ ꯂꯦꯡ ꯑꯣꯠꯄ ꯉꯝꯗꯅ ꯏꯃꯨꯡꯗꯒꯤ ꯐꯥꯎꯕ ꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯝꯃꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯍꯥꯏ ꯏꯁ ꯏꯕꯨꯡꯉꯣꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯕꯁꯨ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯥꯏꯕꯁꯤꯗꯤ ꯃꯄꯥꯟ ꯐꯥꯎꯕ ꯊꯣꯛꯄ ꯉꯝꯗ꯭ꯔꯕꯅꯤ ꯃꯅꯨꯡꯗ ꯂꯩꯅꯦ ꯃꯥꯗꯤ ꯂꯥꯏꯁꯣꯟ ꯐꯥꯎꯕ ꯁꯣꯟꯕ ꯉꯝꯃꯔꯣꯏ ꯀꯔꯝ ꯇꯧꯅꯤꯅꯦ ꯍꯥꯏꯗꯅ ꯅꯥꯎꯇꯣꯝꯕꯒꯤ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯤꯕ ꯃꯥꯒꯤ ꯉꯥꯎꯆꯠꯅꯕꯒꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯕꯤꯅꯕ ꯑꯃꯥꯏꯕꯗꯨ ꯂꯩꯇꯕꯅꯤꯅ ꯀꯔꯝ ꯇꯧꯅꯤ ꯃꯈꯣꯏꯁꯤ ꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯎꯇꯣꯝ ꯃꯈꯣꯏꯒꯤ ꯈꯨꯟꯗ ꯈꯔ ꯑꯗꯨꯝ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯌꯦꯡꯕꯗ ꯄꯥꯛ ꯐꯕ ꯉꯝꯗ꯭ꯔꯦ ꯁꯣꯝꯗꯅ ꯂꯩꯁꯦꯝꯕꯤꯅ ꯅꯥꯎꯇꯣꯝꯕꯗ ꯆꯤꯊꯤ ꯊꯥꯔꯛꯈꯤ ꯆꯤꯊꯤ ꯊꯥꯔꯛꯄꯗꯣ ꯅꯥꯎꯇꯣꯝꯕꯗꯤ ꯑꯁꯣꯝꯗ ꯉꯥꯎꯔꯒ ꯂꯩꯕꯅꯤꯅ ꯄꯥꯎꯁꯨ ꯀꯔꯤꯃꯠꯇ ꯐꯥꯎꯅꯗ꯭ꯔꯦ ꯅꯥꯎꯇꯣꯝꯕꯅꯁꯨ ꯆꯤꯊꯤ ꯍꯜꯂꯒ ꯊꯥꯔꯛꯈꯤꯗ꯭ꯔꯦ ꯃꯁꯤꯒꯨꯝꯕ ꯇꯥꯂꯛ ꯇꯥꯟꯖꯥ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯥꯕꯨ ꯄꯥꯝꯖꯔꯤꯕ ꯅꯨꯄꯥꯗꯨꯅ ꯂꯩꯁꯦꯝꯕꯤꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯄꯥꯎ ꯄꯤꯔꯝꯃꯤ ꯂꯩꯁꯦꯝꯕꯤꯗꯣ ꯈꯨꯡꯒꯪꯗꯒꯤ ꯑꯉꯥꯎꯕ ꯅꯨꯄꯥ ꯑꯃꯒ ꯃꯔꯛ ꯃꯔꯛꯇ ꯄꯨꯜꯂꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩ ꯌꯨꯝꯒꯤ ꯃꯤꯡꯆꯠ ꯊꯤꯅꯕꯅꯤ ꯃꯗꯨ ꯇꯧꯍꯟꯒꯅꯨ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯌꯧꯈꯤꯕꯅꯤ ꯃꯗꯨꯒꯤ ꯄꯥꯎ ꯑꯗꯨ ꯐꯪꯕꯗꯒꯤ ꯂꯩꯁꯦꯝꯕꯤꯗꯣ ꯀꯅꯥꯒ ꯄꯨꯜꯂꯤ ꯀꯅꯥꯒ ꯇꯤꯟꯅꯔꯤ ꯍꯥꯏꯗꯨꯅ ꯀꯨꯞꯅ ꯁꯦꯟꯅꯕ ꯍꯧꯔꯛꯈꯤ ꯂꯩꯁꯦꯝꯕꯤꯁꯨ ꯅꯥꯎꯇꯣꯝꯕꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯏꯔꯥꯛ ꯂꯥꯛꯇ꯭ꯔꯕꯗ ꯅꯥꯎꯇꯣꯝꯕꯒꯤ ꯃꯔꯝꯗ ꯈꯪꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗꯗꯤ ꯅꯥꯎꯇꯣꯝ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯋꯥꯈꯜ ꯑꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯑꯉꯥꯎꯕꯒꯤ ꯃꯇꯧ ꯑꯃꯗ ꯂꯥꯛꯂꯦ ꯍꯥꯏꯕꯗꯣ ꯂꯩꯁꯦꯝꯕꯤꯅ ꯄꯥꯎ ꯇꯥꯈꯤ ꯃꯈꯣꯏ ꯑꯃꯨꯛꯀꯁꯨ ꯍꯧꯖꯤꯛꯀꯤ ꯂꯩꯁꯦꯝꯕꯤꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇꯝꯅ ꯅꯥꯎꯇꯣꯝꯕ ꯄꯨꯔꯒ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯗꯣ ꯂꯩꯁꯦꯝꯕꯤꯅ ꯅꯣꯛꯄ ꯎꯈꯤ ꯃꯗꯨꯗ ꯅꯥꯎꯇꯣꯝꯕꯒꯤ ꯀꯥꯏꯔꯕ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯂꯩꯁꯦꯝꯕꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯍꯧꯖꯤꯛꯀꯤ ꯑꯃꯥꯏꯕꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯁꯦ ꯊꯣꯛꯄ ꯆꯠꯄ ꯉꯝꯗꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯔꯤ ꯃꯥꯕꯨ ꯂꯥꯌꯦꯡꯕꯤꯅꯕꯁꯨ ꯂꯩꯇꯕꯅ ꯎꯄꯥꯏ ꯂꯩꯇ ꯅꯥꯎꯇꯣꯝꯕꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯅꯥꯎꯇꯣꯝꯕꯒꯤ ꯑꯉꯥꯎꯕ ꯃꯇꯧ ꯑꯗꯨ ꯄꯨꯗꯨꯅ ꯌꯨꯝꯗ ꯍꯟꯈꯤ ꯁꯣꯝꯗꯅ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯂꯩꯁꯦꯝꯕꯤꯕꯨ ꯁꯦꯟꯅꯔꯒ ꯂꯩꯔꯤꯕꯅꯤ ꯅꯨꯃꯤꯠꯁꯤꯗ ꯅꯥꯎꯇꯣꯝꯕꯁꯤ ꯀꯅꯥꯅꯣ ꯀꯩꯅꯣꯁꯨ ꯈꯪꯗꯦ ꯑꯗꯨꯒ ꯑꯉꯥꯎꯕ ꯅꯨꯄꯥ ꯑꯃꯕꯨ ꯑꯗꯨꯝ ꯅꯪꯅ ꯇꯨꯡꯏꯜꯂꯒ ꯂꯩꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪ ꯃꯥꯒ ꯄꯨꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯁꯦꯝꯕꯤꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯂꯩꯁꯦꯝꯕꯤꯕꯨ ꯉꯥꯡꯕ ꯆꯩꯕ ꯀꯌꯥ ꯑꯃ ꯍꯧꯔꯛꯈꯤ ꯂꯩꯁꯦꯝꯕꯤ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯦ ꯃꯍꯥꯛꯅ ꯆꯤꯊꯤ ꯊꯥꯕꯗ ꯅꯥꯎꯇꯣꯝꯕꯅ ꯈꯨꯝꯗꯦ ꯍꯥꯏꯔꯤꯕꯁꯤꯗꯤ ꯃꯥꯗꯤ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯃꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯔꯕꯣꯏꯔꯦꯗꯣ ꯈꯟꯕꯗ ꯂꯩꯁꯦꯝꯕꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯅꯣꯡꯃꯒꯤ ꯃꯤ ꯀꯅꯥ ꯂꯩꯇꯕ ꯑꯁꯦꯡꯕ ꯑꯆꯤꯛꯄ ꯇꯟꯖꯥ ꯑꯁꯤ ꯂꯩꯁꯦꯝꯕꯤꯅ ꯉꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯨꯃꯛꯇ ꯂꯩꯔꯤꯕ ꯑꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇꯝꯅ ꯂꯣꯔ ꯂꯥꯛꯑꯝꯃꯤ ꯑꯃꯥꯏꯕꯗꯣ ꯏꯃꯨꯡꯗ ꯐꯃꯨꯡꯗ ꯇꯨꯝꯂꯒ ꯂꯩ ꯃꯥꯅ ꯇꯨꯝꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯂꯩꯁꯦꯝꯕꯤ ꯆꯪꯂꯛꯇꯨꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯝꯃꯤ ꯏꯄꯨ ꯅꯪ ꯅꯥꯕ ꯐꯔꯣꯕ ꯏꯄꯨ ꯂꯝ ꯂꯥꯞꯅ ꯏꯄꯨꯒꯤ ꯃꯅꯥꯛꯇ ꯂꯥꯌꯦꯡꯕꯒꯤ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯆꯥꯅꯨꯄꯥꯗꯣ ꯉꯥꯎꯆꯠꯅꯔꯦ ꯃꯆꯥꯅꯨꯄꯥꯗꯣ ꯏꯄꯨ ꯅꯪꯅ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨꯕ ꯏꯄꯨ ꯅꯪ ꯅꯥꯕ ꯐꯔꯣꯕ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨꯕ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯗꯨꯝꯅ ꯂꯩꯁꯦꯝꯕꯤꯅ ꯀꯞꯇꯨꯅ ꯍꯥꯏꯖꯕ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏ ꯑꯩꯗꯤ ꯊꯣꯛꯄꯁꯨ ꯉꯝꯗ꯭ꯔꯦ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯂꯩꯁꯦꯝꯕꯤꯅ ꯍꯥꯏ ꯃꯥꯗꯨ ꯉꯥꯎꯔꯦ ꯌꯥꯝ ꯁꯥꯊꯤꯅ ꯉꯥꯎꯔꯦ ꯏꯄꯨꯅ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯏꯄꯨꯅ ꯅꯠꯇ꯭ꯔꯕꯗꯤ ꯀꯟꯕ ꯉꯝꯃꯔꯣꯏ ꯃꯥꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨꯕ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯛꯏ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯃ ꯃꯉꯣꯟꯗ ꯂꯥꯛꯇꯨꯅ ꯄꯩꯁꯥ ꯄꯤꯔꯝꯕ ꯑꯃꯗꯤ ꯑꯁꯨꯝꯅ ꯍꯦꯟꯅ ꯉꯥꯎꯍꯜꯂꯨ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥꯗꯣ ꯃꯥꯅ ꯌꯥꯈꯤꯗꯕꯗ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯇꯥꯟꯅꯗꯨꯅ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯋꯥꯈꯜ ꯈꯜꯂꯛꯏ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏ ꯀꯞꯀꯅꯨꯁꯦ ꯏꯁꯨ ꯅꯨꯄꯤ
ꯅꯪꯅ ꯀꯞꯄꯗꯨ ꯎꯔꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯑꯩꯗꯣ ꯐꯔꯅꯤ ꯑꯩꯅ ꯌꯦꯡꯕꯗ ꯐꯔꯒꯅꯤ ꯁꯦ ꯀꯞꯀꯅꯨ ꯁꯦ ꯍꯥꯗꯨꯅ ꯍꯥꯏ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯒꯤ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯂꯩꯁꯦꯝꯕꯤꯅꯤ ꯂꯩꯁꯦꯝꯕꯤꯅ ꯍꯥꯏ ꯏꯄꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯋꯥꯕꯁꯨ ꯃꯥꯜꯂꯦ ꯆꯪꯒꯗꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯤꯒꯅꯤ ꯏꯄꯨꯅ ꯑꯃꯨꯛꯇ ꯃꯥꯕꯨ ꯐꯅꯕ ꯂꯥꯌꯦꯡꯕꯤꯌꯨ ꯃꯇꯨꯡꯗꯁꯨ ꯑꯁꯤꯒꯨꯝꯕ ꯑꯅꯥꯕꯁꯦ ꯍꯧꯔꯛꯇꯅꯕ ꯏꯄꯨꯅ ꯑꯃꯨꯛꯇ ꯍꯣꯠꯅꯕꯤꯌꯨ ꯍꯥꯗꯨꯅ ꯑꯃꯥꯏꯕꯁꯤꯗ ꯃꯥꯅ ꯀꯞꯆꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯑꯩ ꯀꯨꯏꯅ ꯂꯩꯕꯁꯨ ꯌꯥꯔꯣꯏ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯑꯩꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯩ ꯑꯩꯕꯨ ꯌꯦꯡꯁꯤꯜꯂꯤ ꯑꯩ ꯆꯠꯂꯒꯦ ꯏꯄꯨ ꯅꯪ ꯅꯥꯕ ꯐꯔꯣ ꯍꯥꯏꯔꯝꯂꯒ ꯂꯩꯁꯦꯝꯕꯤ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤ ꯇꯞꯅ ꯇꯞꯅ ꯑꯣꯖꯥ ꯃꯥꯏꯕꯁꯦ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯂꯦꯡꯕ ꯉꯝꯂꯦ ꯑꯁꯨꯝꯅ ꯆꯠꯄ ꯈꯣꯠꯄ ꯈꯔ ꯉꯝꯂꯛꯄꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯂꯩꯁꯦꯝꯕꯤꯅ ꯍꯥꯏꯔꯝꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯂꯝ ꯂꯥꯞꯅ ꯈꯨꯡꯒꯪꯗꯒꯤ ꯂꯥꯛꯈꯤꯕ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯗꯣ ꯑꯃꯨꯛꯇꯪ ꯂꯥꯛꯂꯕꯗꯤ ꯐꯒꯅꯤꯗ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯗꯨ ꯈꯟꯖꯔꯝꯃꯤ ꯃꯈꯣꯏꯗ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯈꯣꯏꯅ ꯇꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯁꯣꯝꯗꯗꯤ ꯑꯃꯥꯏꯕꯁꯦ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯒ ꯐꯝ ꯁꯦꯟꯅꯔꯒ ꯂꯩ ꯍꯥꯏꯕꯒꯤ ꯄꯥꯎ ꯀꯌꯥꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯗꯣ ꯑꯇꯣꯞꯄ ꯑꯃꯥꯏꯕꯗꯨꯅ ꯇꯥꯟꯅꯕ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯃꯥꯏꯕꯁꯦ ꯃꯥꯅ ꯈꯔ ꯆꯠꯄ ꯉꯝꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯂꯝ ꯑꯗꯨ ꯊꯤꯗꯨꯅ ꯈꯨꯡꯒꯪ ꯑꯗꯣꯝꯗ ꯅꯥꯎꯇꯣꯝꯕꯒꯤ ꯌꯨꯝ ꯑꯗꯨ ꯊꯤꯕ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕꯗꯨ ꯂꯥꯛꯇꯨꯅ ꯅꯥꯎꯇꯣꯝꯕꯒꯤ ꯃꯁꯥꯗ ꯑꯃꯨꯛ ꯍꯟꯅ ꯑꯇꯣꯞꯄ ꯑꯃꯥꯏꯕꯅ ꯂꯥꯏ ꯊꯥꯖꯤꯟꯗꯨꯅ ꯃꯥꯕꯨ ꯉꯥꯎꯍꯟꯅꯕ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯅꯕ ꯍꯣꯠꯅꯔꯤꯕ ꯀꯌꯥꯗꯣ ꯑꯃꯥꯏꯕꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯇꯝ ꯈꯔ ꯆꯪꯅ ꯅꯥꯎꯇꯣꯝꯕꯕꯨ ꯐꯖꯅ ꯂꯥꯌꯦꯡꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯐꯖꯅ ꯍꯩꯔꯕ ꯑꯃꯥꯏꯕꯁꯤꯅ ꯂꯥꯌꯦꯡꯕꯤꯔꯛꯄ ꯃꯇꯝꯗꯗꯤ ꯅꯥꯎꯇꯣꯝꯕ ꯇꯞꯅ ꯇꯞꯅ ꯋꯥꯈꯜ ꯇꯥꯔꯛꯈꯤ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯁꯥꯗ ꯑꯃꯨꯛ ꯍꯟꯅ ꯍꯧꯔꯛꯇꯅꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯁꯤ ꯂꯥꯛꯇꯅꯕ ꯑꯃꯥꯏꯕꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯤꯈꯤ ꯃꯍꯥꯛꯅ ꯃꯇꯝ ꯈꯔ ꯅꯥꯎꯇꯣꯝꯕꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯍꯣꯠꯅꯕꯤꯕ ꯂꯥꯌꯦꯡꯕꯤꯕ ꯀꯌꯥ ꯑꯁꯤ ꯃꯥꯒꯤꯗꯃꯛꯇ ꯑꯋꯥꯃꯟ ꯄꯤꯕ ꯃꯇꯝꯗ ꯑꯃꯥꯏꯕꯗꯨꯅ ꯂꯧ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯀꯔꯤꯒꯤꯗꯃꯛ ꯂꯧꯗꯕ ꯂꯩꯁꯦꯝꯕꯤꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯤꯜꯂꯝꯂꯕꯅꯤ ꯑꯃꯥꯏꯕꯗꯨꯗ ꯃꯥꯒꯤ ꯆꯪꯒꯗꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯄꯤꯒꯅꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯂꯩꯁꯦꯝꯕꯤꯅ ꯍꯥꯟꯅꯅ ꯍꯥꯏꯔꯝꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯤꯒꯤ ꯑꯋꯥꯕ ꯐꯖꯅ ꯈꯪꯕ ꯑꯃꯥꯏꯕꯅꯤ ꯑꯆꯨꯝꯕ ꯆꯠꯄ ꯑꯃꯥꯏꯕꯅꯤ ꯑꯃꯥꯏꯕ ꯑꯇꯩꯅ ꯄꯩꯁꯥ ꯄꯥꯝꯗꯨꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯕꯁꯨ ꯃꯥꯗꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯣꯏ ꯑꯩꯗꯤ ꯑꯐꯕ ꯑꯆꯨꯝꯕ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯃꯥꯏꯕꯅꯤ ꯑꯁꯨꯝꯅ ꯅꯥꯎꯇꯣꯝꯕ ꯋꯥꯈꯜ ꯇꯥꯔꯛꯂꯦ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯂꯩꯁꯦꯝꯕꯤ ꯅꯤꯡꯁꯤꯡꯂꯛꯏ ꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯅꯥꯎꯇꯣꯝꯕ ꯃꯁꯥꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯦ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯃꯥꯒꯤ ꯀꯥꯗ ꯐꯝꯂꯒ ꯂꯩꯕ ꯃꯇꯝꯗ ꯇꯦꯕꯜ ꯃꯊꯛ ꯑꯗꯨꯗ ꯂꯩꯁꯦꯝꯕꯤꯅ ꯃꯉꯣꯟꯗ ꯊꯥꯔꯛꯈꯤꯕ ꯆꯤꯊꯤ ꯀꯌꯥꯗꯣ ꯂꯩꯔꯝꯃꯤ ꯃꯃꯥꯡꯗ ꯃꯥꯅ ꯄꯥꯈꯤꯗꯕ ꯑꯅꯧꯕ ꯆꯤꯊꯤꯁꯤꯡ ꯑꯗꯨ ꯎꯕꯗ ꯅꯥꯎꯇꯣꯝꯕ ꯃꯊꯪ ꯂꯦꯞꯄ ꯂꯩꯇꯅ ꯄꯥꯔꯔꯤ ꯆꯤꯊꯤꯁꯤꯡꯗꯨꯒꯤ ꯋꯥꯔꯣꯜꯁꯤꯡ ꯑꯗꯨ ꯄꯥꯅ ꯅꯥꯎꯇꯣꯝꯕ ꯑꯗꯨꯃꯛ ꯀꯞꯂꯔꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯁꯨꯝꯅ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯂꯤꯉꯩ ꯆꯤꯊꯤ ꯑꯗꯣ ꯉꯔꯥꯡꯈꯛ ꯂꯥꯛꯈꯤꯕ ꯏꯅꯧ ꯅꯧꯕ ꯆꯤꯊꯤ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ꯃꯗꯨꯒꯤ ꯆꯤꯊꯤ ꯑꯗꯣ ꯄꯥꯕ ꯃꯇꯝꯗꯗꯤ ꯅꯥꯎꯇꯣꯝꯕꯁꯦ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯧꯅ ꯀꯞꯈꯠꯂꯛꯈꯤ ꯆꯤꯊꯤꯗꯨꯒꯤ ꯋꯥꯔꯣꯜꯗ ꯂꯩꯁꯦꯝꯕꯤꯅ ꯏꯔꯝꯃꯤ ꯅꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯃꯤꯔꯣꯜ ꯇꯥꯔꯣ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯂꯩꯔꯔꯣ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯅꯈꯣꯏꯒꯤ ꯈꯨꯟꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯑꯣ ꯅꯍꯥꯛꯅ ꯃꯤꯔꯣꯜ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯅꯪꯒ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯈꯤꯗꯕꯁꯨ ꯌꯥꯏ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕ ꯂꯦꯞꯄ ꯂꯩꯇꯕ ꯑꯋꯥꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯩꯉꯣꯟꯗ ꯊꯣꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯑꯩ ꯅꯪꯅ ꯐꯔꯛꯄ ꯃꯇꯝ ꯑꯗꯣ ꯌꯥꯝꯅ ꯋꯥꯅꯗꯤ ꯉꯥꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯄꯥꯝꯕꯩ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯦ ꯂꯩꯈꯥꯏꯕ ꯊꯤꯡꯒꯥꯏꯕ ꯀꯜꯂꯛꯄ ꯌꯦꯡꯊꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯩ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯕꯗꯣ ꯌꯥꯝꯅ ꯋꯥꯔꯦ ꯅꯪꯉꯣꯟꯗ ꯑꯩꯅ ꯊꯥꯔꯛꯂꯤꯕ ꯆꯤꯊꯤꯁꯤꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯣ ꯅꯪ ꯄꯤꯔꯛꯀꯅꯨ ꯅꯪꯅ ꯅꯥꯕ ꯐꯗꯨꯅ ꯅꯪꯅ ꯃꯃꯣꯟ ꯅꯣꯛꯄ ꯅꯪꯒꯤ ꯑꯅꯧꯕ ꯃꯥꯏꯊꯣꯡ ꯑꯅꯧꯕ ꯁꯛꯇꯝ ꯑꯗꯣ ꯑꯩ ꯌꯥꯝꯅ ꯎꯅꯤꯡꯈꯤꯕꯅꯤ ꯑꯗꯨꯕꯨ ꯎꯕꯗꯤ ꯐꯪꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕꯗ ꯅꯍꯥꯛꯀꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯄꯥꯎꯗꯤ ꯑꯗꯨꯝ ꯇꯥꯕ ꯐꯪꯕꯁꯨ ꯑꯣꯏꯖꯒꯦ ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯅꯪꯅ ꯇꯥꯅꯕ ꯍꯣꯠꯅꯔꯛꯎꯀꯣ ꯑꯩ ꯅꯪꯉꯣꯟꯗ ꯆꯤꯊꯤ ꯋꯥꯔꯣꯜ ꯑꯁꯤ ꯁꯥꯡꯅ ꯏꯕꯁꯨ ꯉꯝꯗ꯭ꯔꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯁꯨꯝꯅ ꯑꯔꯣꯏꯕꯗ ꯄꯥꯎꯈꯣꯡ ꯆꯟꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯥꯟꯕ ꯑꯃꯗ ꯏꯔꯛꯂꯤꯕ ꯆꯤꯊꯤ ꯋꯥꯔꯣꯜꯁꯤꯡ ꯑꯁꯤꯅ ꯅꯥꯎꯇꯣꯝꯕꯁꯦ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯄꯣꯊꯥꯕ ꯌꯥꯗ꯭ꯔꯦ ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯣ ꯃꯥꯅ ꯏꯔꯤꯕ ꯋꯥꯔꯣꯜꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩ ꯏꯁꯥꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯅꯥꯎꯇꯣꯝꯕ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯄꯟꯊꯗꯦ ꯅꯨꯃꯤꯠꯁꯤꯒꯤ ꯅꯣꯡꯉꯥꯟꯕꯁꯦ ꯉꯥꯏꯕ ꯉꯝꯈꯤꯗꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯥꯕꯨ ꯂꯥꯌꯦꯡꯕꯤꯔꯤꯕ ꯑꯣꯖꯥ ꯑꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯅꯥꯎꯇꯣꯝꯕ ꯂꯥꯛꯈꯤꯔꯝꯃꯤ
ꯑꯣꯖꯥ ꯑꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯨꯔꯦ ꯅꯥꯎꯇꯣꯝꯕꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯜꯂꯛꯄ ꯃꯥꯒꯤ ꯋꯥꯈꯜ ꯇꯥꯔꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯣꯖꯥ ꯑꯃꯥꯏꯕꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯕꯗ ꯅꯥꯎꯇꯣꯝꯕꯅ ꯆꯦꯞꯊ ꯅꯥꯀꯜ ꯑꯃꯗ ꯌꯦꯡꯂꯤꯕ ꯃꯇꯧ ꯑꯗꯣ ꯑꯃꯥꯏꯕꯗꯨꯅꯁꯨ ꯈꯪꯉꯤ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏ ꯅꯪꯅ ꯌꯦꯡꯂꯤꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤꯅꯦ ꯑꯗꯨꯕꯨ ꯌꯦꯡꯉꯨꯔꯅꯨ ꯅꯪꯅ ꯐꯅ ꯌꯦꯡꯂꯕꯁꯨ ꯎꯕ ꯐꯪꯂꯣꯏꯅꯦ ꯊꯣꯔꯛꯂꯣꯏꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯗꯨꯒꯤ ꯋꯥꯍꯩꯗꯨꯅꯁꯨ ꯅꯥꯎꯇꯣꯝꯕꯒꯤ ꯃꯁꯥꯗ ꯏꯄꯥ ꯄꯥꯈꯠꯄ ꯏꯁꯤꯡ ꯆꯤꯡꯅꯕꯗꯧꯅ ꯇꯧꯏ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏ ꯂꯩꯁꯦꯝꯕꯤꯗꯣ ꯌꯨꯝꯁꯤꯗ ꯂꯩꯇ꯭ꯔꯦ ꯃꯍꯥꯛ ꯂꯝ ꯂꯥꯞꯅ ꯂꯩꯈ꯭ꯔꯦ ꯃꯍꯥꯛꯇꯣ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯃꯥꯍꯣꯏ ꯃꯄꯥꯍꯣꯏꯅ ꯃꯄꯥꯟ ꯂꯝꯗ ꯊꯝꯈ꯭ꯔꯕꯅꯤ ꯅꯪꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯃꯔꯛꯇ ꯂꯥꯛꯇꯨꯅ ꯅꯪꯗꯣ ꯐꯔꯕ꯭ꯔꯥ ꯌꯥꯝꯅ ꯇꯣꯏꯅ ꯍꯪꯂꯝꯕꯅꯤ ꯆꯠꯅꯤꯡꯗ ꯃꯍꯥꯛꯇꯣ ꯆꯠꯈꯤꯕꯅꯤ ꯃꯥꯅꯁꯨ ꯅꯪꯒꯤ ꯅꯄꯥꯎꯁꯤ ꯌꯥꯝꯅ ꯇꯥꯅꯤꯡꯈꯤꯕꯅꯤ ꯅꯪ ꯐꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯇꯥꯖꯔꯕꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯗꯕꯅꯤ ꯃꯍꯥꯛꯇꯣ ꯂꯩꯁꯦꯝꯕꯤꯁꯦ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯇ ꯅꯠꯇꯅ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯋꯥꯈꯜ ꯑꯃꯠꯇ ꯃꯥꯟꯅꯗꯕꯅꯤ ꯌꯥꯝꯅ ꯐꯕꯅꯤ ꯃꯤꯒꯤ ꯑꯋꯥ ꯑꯅꯥ ꯎꯕ ꯌꯥꯗꯕꯅꯤ ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯕꯅꯤ ꯑꯗꯨ ꯉꯥꯏꯈꯣꯅꯦ ꯑꯩꯕꯨ ꯏꯁꯤꯡ ꯆꯤꯡꯅꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯂꯩ ꯂꯩꯁꯦꯝꯕꯤ ꯅꯈꯣꯏ ꯑꯅꯤꯁꯤꯕꯨ ꯀꯔꯤ ꯃꯔꯤꯅꯣ ꯅꯕꯥꯅꯤꯁꯤꯕꯨ ꯈꯪꯅꯕ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕ꯭ꯔꯥ ꯋꯥꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯥꯎꯇꯣꯝꯕꯁꯨ ꯄꯥꯈꯨꯝ ꯄꯤꯐꯝ ꯈꯪꯗꯅ ꯃꯉꯥ ꯑꯗꯨ ꯅꯣꯟꯊꯔꯒ ꯇꯨꯃꯤꯟꯅ ꯈꯨꯝꯃꯤ ꯈꯪꯗꯦ ꯑꯣꯖꯥ ꯃꯥꯏꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯥꯈꯣꯡ ꯀꯌꯥ ꯑꯃ ꯆꯜꯂꯝꯃꯤ ꯃꯥ ꯑꯩꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯑꯩꯁꯨ ꯀꯔꯤꯝꯇ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯒ ꯃꯥꯒ ꯀꯣꯏꯅꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗꯦ ꯑꯩꯒꯤ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯂꯣꯏꯅ ꯁꯔꯨꯛ ꯌꯥꯕꯤ ꯃꯥꯅ ꯑꯩꯒꯤ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛꯇꯤ ꯃꯇꯦꯡ ꯄꯥꯡꯕꯤ ꯑꯩꯒꯤ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯕ ꯊꯧꯗꯣꯛꯁꯤꯡꯗꯁꯨ ꯃꯥꯅ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕꯤ ꯑꯗꯨꯒ ꯏꯕꯥꯅꯤꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤꯗꯤ ꯑꯩ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯆꯠꯂꯒꯦ ꯋꯥ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯗꯅ ꯅꯥꯎꯇꯣꯝꯕ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈꯤ ꯋꯥꯈꯜꯗꯗꯤ ꯃꯣꯟ ꯈꯟꯈꯤ ꯑꯩꯒ ꯂꯩꯁꯦꯝꯕꯤꯒ ꯃꯄꯣꯛꯁꯤꯗ ꯊꯦꯡꯅꯔꯤꯕꯁꯤ ꯀꯔꯤ ꯄꯥꯈꯣꯡꯅꯣ ꯃꯄꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯆꯜꯂꯤꯕꯁꯤꯕꯨ ꯑꯩꯒ ꯃꯥꯒ ꯆꯤꯊꯤ ꯀꯌꯥ ꯑꯃ ꯊꯥꯅꯈꯤ ꯄꯥꯎ ꯀꯌꯥ ꯑꯃ ꯐꯥꯎꯅꯈꯤ ꯑꯩꯒꯤ ꯋꯥꯔꯕ ꯃꯇꯝꯗꯁꯨ ꯃꯥꯅ ꯀꯟꯅ ꯍꯣꯠꯅꯕꯤꯈꯤ ꯀꯟꯅ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤ ꯑꯗꯨꯕꯨ ꯑꯩꯒ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯈꯤꯕ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯁꯤꯡꯗꯨꯗꯤ ꯑꯆꯝꯕ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯅꯤꯡꯉꯝꯖꯗꯕ ꯄꯦꯟꯖꯗꯕ ꯀꯌꯥ ꯑꯗꯨꯅ ꯊꯋꯥꯏ ꯆꯥꯛꯅ ꯅꯥꯎꯇꯣꯝꯕ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯅꯆꯣꯟꯅ ꯄꯨꯖꯔꯛꯄ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯖꯔꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟ ꯑꯃꯛꯀꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯍꯪꯖꯅꯤꯡꯕꯗꯤ ꯋꯥꯔꯤꯁꯤꯗ ꯄꯟꯖꯔꯤꯕ ꯂꯩꯁꯦꯝꯕꯤ ꯑꯃꯗꯤ ꯅꯥꯎꯇꯣꯝꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯀꯔꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗ ꯈꯟꯕꯤꯕꯒꯦ ꯃꯌꯥꯝꯅ ꯐꯥꯎꯕꯤꯔꯛꯄꯁꯤꯡ ꯑꯗꯨꯁꯨ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟ ꯑꯃꯛꯀꯅ ꯈꯨꯔꯨꯝꯖꯔꯤ